ISTVꯗ ꯊꯝꯃꯣꯏꯒꯤ ꯄꯥꯎꯗꯝ ꯊꯧꯔꯝꯁꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯅꯤꯝꯂꯥ ꯍꯣꯏꯇ꯭ꯔꯣꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯋꯥꯍꯩ ꯀꯌꯥ ꯐꯣꯡꯗꯣꯛꯆꯅꯕ ꯇꯥꯟꯖꯥ ꯄꯤꯖꯔꯤꯕ ꯊꯧꯔꯝꯅꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤ ꯁꯥꯏ ꯀꯝꯄ꯭ꯂꯦꯛꯁ ꯎꯠꯂꯧꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯟꯖꯦꯟꯅꯔꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒ ꯎꯅꯖꯗꯨꯅ ꯃꯈꯣꯏꯅ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯁꯥꯟꯅꯖꯔꯒ ꯄꯥꯎꯗꯝꯖꯒꯦ꯫ ꯑꯃꯨꯛꯇꯪ ꯆꯪꯃꯤꯟꯅꯁꯤ꯫ ꯑꯩꯒꯤ ꯃꯤꯡ ꯏꯕꯤꯌꯥꯏ ꯀꯧꯏ꯫ ꯑꯩꯒꯤ ꯂꯩꯐꯝꯅ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯤꯂꯣꯃꯤꯇꯔ 3ꯒꯨꯝꯕ ꯍꯥꯏꯗꯔꯒ ꯊꯤꯉꯥꯡꯕꯥꯏ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯗꯨꯗꯒꯤꯅꯤ ꯑꯩꯁꯦ꯫ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯒꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯈꯔ ꯍꯥꯏꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯊꯦꯡꯅꯔꯛꯄꯗꯣ꯫ ꯑꯗꯣ ꯊꯣꯛꯈꯤꯕ ꯇꯥꯡ 3ꯒꯤ ꯊꯧꯗꯣꯛꯁꯤꯗ ꯏꯃꯥ ꯍꯣꯏꯗꯤ ꯏꯆꯦ ꯍꯣꯏꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗꯅ ꯑꯩꯈꯣই ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯃꯁꯦꯟꯁꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ꯫ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯤꯒ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯗꯧꯅ ꯂꯩꯃꯤꯟꯅꯔꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯏꯃꯥ ꯍꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯗ ꯂꯩꯕꯁꯤ ꯆꯍꯤ ꯌꯥꯝ ꯀꯨꯏꯔꯦ꯫ ꯆꯍꯤ 50-60 ꯁꯨꯔꯦ ꯑꯍꯟꯁꯤꯡꯅ ꯂꯩꯔꯝꯕ ꯃꯇꯝꯗꯒꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯃꯥꯟꯖꯥꯡ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯇꯥ ꯅꯨꯡꯗꯥ ꯀꯔꯤꯒꯨꯝꯕꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯈꯔꯒ ꯑꯩꯈꯣꯏꯅ ꯃꯤ ꯑꯣꯏꯈꯠꯂꯛꯄ ꯃꯇꯝ ꯅꯥꯇꯩ ꯆꯥꯔꯛꯄ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤꯝꯇ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯒ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯊꯥꯖꯔꯛꯇꯦ꯫ ꯑꯗꯨꯒ ꯐꯠꯇꯕꯒꯤ ꯆꯥꯡꯗꯤ ꯃꯣꯏꯒꯤ ꯏꯃꯥꯅ ꯇꯥꯔꯤꯛ ꯁꯣꯛꯇꯤ ꯆꯞ ꯆꯥꯕꯗꯤ ꯀꯥꯎꯔꯦ ꯍꯧꯈꯤꯕ ꯀꯨꯀꯤ ꯄꯥꯏꯇꯦꯜ ꯂꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩ ꯕꯕꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯖꯥꯇꯤ ꯑꯅꯤꯁꯤꯒꯤ ꯈꯨꯜ ꯑꯅꯤꯒꯤ ꯅꯤꯡꯊꯧ ꯑꯅꯤꯁꯦ ꯏꯃꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯅꯨꯃꯤꯠ 5ꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯑꯩ ꯏꯃꯥ ꯍꯣꯏꯅ ꯀꯜꯂꯛꯈꯤ ꯃꯇꯝꯗꯨꯗ꯫ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯩꯈꯣꯏꯁꯦ ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯈꯔ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯅꯅ ꯌꯥꯝ ꯍꯦꯟꯅ ꯅꯤꯡꯊꯧꯗꯨꯒ ꯑꯩꯈꯣꯏꯒꯁꯨ ꯌꯥꯝ ꯌꯥꯅꯅ ꯂꯩ꯫ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯠꯂꯤ꯫ ꯏꯃꯥ ꯍꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩ꯫ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯁꯨꯡꯊꯥ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯣꯏꯅ ꯇꯥꯡ 3ꯁꯤꯗ ꯂꯤꯂꯤ ꯆꯠꯄꯗ ꯑꯩ ꯏꯆꯥ ꯏꯃꯧꯁꯤꯡꯅ ꯑꯩꯈꯣꯏ ꯕꯖꯥꯔꯗꯁꯨ ꯗꯨꯀꯥꯟ ꯑꯃ ꯐꯝꯖꯩ ꯑꯗꯩ ꯌꯨꯝꯗꯁꯨ ꯐꯝꯖꯩ꯫ ꯑꯗꯨ ꯗꯨꯀꯥꯟꯁꯤ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣই ꯂꯤꯂꯤꯁꯦ ꯂꯣꯏꯔꯒ ꯄꯨꯡ 3-4ꯁꯤꯗ ꯏꯆꯥ ꯏꯃꯧꯁꯤꯡ ꯑꯩꯅ ꯌꯨꯝ ꯁꯪꯍꯧꯔꯒ ꯃꯣꯏꯅ ꯕꯖꯥꯔꯗ ꯗꯨꯀꯥꯟ ꯊꯣꯛꯅꯕ ꯇꯌꯥꯔꯤ ꯇꯧꯏ꯫ ꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯝꯅ ꯂꯩꯔꯨꯔꯒ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤꯗ ꯏꯃꯥ ꯍꯣꯏꯗꯤ ꯄꯨꯡꯉꯛ ꯉꯛꯑꯦ꯫ ꯑꯗꯨꯒ ꯄꯨꯡ 3-4 ꯇꯥꯔꯛꯄꯗ ꯑꯩꯈꯣই ꯃꯣꯏꯔꯥꯡꯂꯣꯝꯗ ꯂꯩꯕ ꯐꯛꯆꯈꯥꯏꯔꯣꯝꯗ ꯂꯩꯕ ꯃꯤꯅ ꯅꯣꯏ ꯀꯔꯤꯅꯣ ꯈꯔ ꯊꯩꯗꯣꯛꯍꯧꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯨ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯛꯄꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥ ꯍꯣꯏꯒꯤ ꯋꯥꯈꯜꯗ ꯊꯥꯖꯗꯦ꯫ ꯑꯗꯨ ꯊꯥꯖꯗꯕꯗꯨꯗ ꯑꯩꯅ ꯏꯆꯥ ꯏꯃꯧꯗ ꯍꯥꯏꯔꯦ ꯈꯤꯇꯪ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯇꯧꯍꯧꯁꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕꯅꯤ꯫ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯃꯣꯏ ꯀꯩꯁꯨ ꯅꯠꯇꯕꯗ ꯅꯍꯥꯁꯤꯡꯅ ꯈꯔ ꯇꯧꯕ ꯑꯣꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯄꯣꯠꯆꯩ ꯄꯣꯠꯅꯥ ꯑꯃ ꯀꯔꯤ ꯑꯃ ꯇꯧꯕꯁꯨ ꯇꯧꯍꯧꯗ꯭ꯔꯦ꯫ ꯑꯩꯒꯤ ꯌꯨꯝꯁꯨ ꯌꯥꯝ ꯆꯥꯎꯅ ꯁꯪꯒꯣꯏ ꯂꯨꯀꯣꯏ ꯀꯣꯟꯗꯒꯤ ꯏꯃꯨꯡꯒꯤ ꯃꯇꯤꯛ ꯆꯥꯅ ꯀꯣꯟ ꯐꯤꯁꯥ ꯀꯣꯟ ꯗꯔꯝ ꯑꯗꯒꯤ ꯏꯆꯥ ꯏꯃꯧꯒꯤ ꯑꯎꯟꯄꯣꯠꯇꯒꯤ ꯀꯔꯤꯗꯒꯤ ꯐꯖꯅ ꯑꯗꯩ ꯏꯆꯥ ꯑꯃꯒꯤꯁꯨ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯅꯕꯅ ꯇꯌꯥꯔꯤ ꯂꯣꯏꯅ ꯇꯧꯕꯗꯨ ꯂꯣꯏꯅ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯒꯦ ꯍꯥꯏꯕ ꯃꯇꯝ ꯄꯨꯡ 8:30 ꯇꯥꯔꯛꯄꯁꯤꯗ
ꯁꯨꯃꯥꯏꯅ ꯁꯤ ꯌꯧꯁꯜꯂꯛꯑꯦ ꯁꯤ ꯕꯖꯥꯔꯗ ꯌꯧꯁꯜꯂꯛꯑꯦ ꯈꯨꯃꯨꯖꯥꯝꯗ ꯌꯧꯔꯛꯑꯦ ꯆꯨꯔꯆꯥꯟꯄꯨꯔ ꯕꯖꯥꯔ ꯃꯅꯨꯡ ꯊꯦꯡꯒꯥ ꯂꯩꯔꯛ ꯌꯧꯔꯛꯑꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯏꯃꯥ ꯍꯣꯏꯅ ꯑꯩꯈꯣꯏ ꯇꯌꯥꯔꯤ ꯇꯧꯁꯦꯅ ꯇꯧꯕ ꯃꯇꯝꯗ ꯆꯥꯛ ꯈꯤꯇꯪꯁꯤ ꯆꯥꯒꯦ ꯍꯥꯏꯕꯐꯥꯎ ꯆꯥꯛꯐꯥꯎ ꯆꯥꯗ꯭ꯔꯦ ꯆꯥꯛ ꯆꯥꯗꯅ ꯑꯗꯨꯒ ꯈꯔ ꯍꯥꯏꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯨꯗꯒꯤ ꯅꯨꯡꯗꯥꯡꯁꯤ ꯀꯔꯝꯍꯥꯏꯅ ꯊꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕꯗ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯃꯒꯗꯤ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯁꯦ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯀꯦꯅꯦꯟꯒꯨꯝꯕ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨꯗꯩ ꯈꯔ ꯍꯥꯏꯒꯠꯂꯒ ꯀꯦꯅꯦꯟ ꯈꯔ ꯋꯥꯡꯕ ꯑꯃꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯤ ꯎꯀꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯁꯦ ꯆꯪꯉꯒ ꯂꯩꯔꯦ ꯑꯗꯨꯒ ꯏꯆꯥ ꯏꯃꯧꯁꯤꯡꯁꯤꯗꯪꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯤꯟꯅꯕ ꯖꯥꯇꯤ ꯑꯃꯗ ꯏꯆꯥ ꯏꯃꯧꯁꯤꯡꯁꯤꯗꯤ ꯈꯤꯇꯪꯗꯤ ꯁꯦꯞ ꯑꯣꯏꯅꯕ ꯍꯥꯏꯅ ꯃꯣꯏꯅ ꯈꯤꯇꯪꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯌꯥꯝ ꯋꯥꯅ ꯇꯥꯡ 3ꯒꯤ ꯑꯍꯤꯡꯁꯤꯃ ꯌꯥꯝ ꯋꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯑꯇꯣꯡꯕꯗ ꯍꯥꯏꯒꯠꯂꯦ ꯀꯤꯂꯣꯃꯤꯇꯔ 1 ꯇꯪꯈꯥꯏ 2ꯃꯨꯛ ꯆꯠꯄꯗ ꯑꯩꯈꯣꯏꯅ ꯂꯩꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯦꯔꯤꯌꯥꯗꯤ ꯈꯪꯕꯅꯤꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯗꯤ ꯂꯧꯃꯤꯅꯤ ꯂꯧꯁꯤꯡ ꯎꯔꯒ ꯀꯩꯗꯧꯔꯒ ꯂꯐꯧꯕꯣꯠ 150 200 ꯍꯥꯞꯄꯒ ꯂꯩꯕ ꯑꯩ ꯀꯣꯠ ꯁꯪꯒꯣꯏ ꯂꯨꯀꯣꯏ ꯑꯩ ꯎ ꯋꯥꯁꯨ ꯃꯇꯤꯛ ꯆꯥꯅ ꯂꯩ ꯄꯨꯡ 11 ꯇꯥꯔꯛꯄꯗ ꯊꯥꯕꯤꯔꯣꯏ ꯈꯜꯂꯕ ꯑꯩꯈꯣꯏ ꯄꯣꯠ ꯃꯅꯥ ꯑꯝꯇ ꯄꯨꯊꯣꯛꯍꯧꯗꯦ ꯁꯦꯠꯂꯤꯕ ꯆꯥꯔꯤꯕ ꯐꯅꯦꯛ ꯐꯤꯔꯣꯜ ꯑꯃꯗꯩ ꯍꯦꯟꯅ ꯑꯗꯨꯒ ꯄꯨꯡ 11 ꯇꯥꯔꯛꯄꯗ ꯑꯩꯒꯤ ꯌꯨꯝꯗꯣ ꯃꯩ ꯊꯥꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯁꯃꯤꯟꯁꯦ ꯐꯪꯉꯦ ꯏꯆꯥ ꯅꯤꯄꯥꯗꯨꯅ ꯏꯆꯥꯁꯤꯒ ꯏꯃꯧꯁꯤꯒꯅ ꯑꯩ ꯈꯪꯍꯟꯅꯤꯡꯗꯗꯅ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯅꯠꯇꯦ ꯅꯪ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ ꯅꯪ ꯃꯈꯥꯗ ꯑꯗꯨꯝ ꯀꯦꯅꯦꯟ ꯃꯈꯥꯗ ꯑꯗꯨꯝ ꯂꯩꯌꯨ ꯅꯪ ꯅꯃꯥꯏ ꯊꯥꯡꯀ ꯑꯗꯨꯕꯨ ꯏꯃꯥꯅꯁꯨ ꯃꯣꯏꯅ ꯇꯧꯕꯗꯨ ꯎꯗꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯨꯝꯗꯣ ꯃꯩꯈꯨ ꯋꯥ ꯀꯥꯗꯅ 2 3 ꯐꯧꯋꯣ ꯎ ꯋꯥ ꯃꯌꯥꯝꯗꯣ ꯆꯥꯛꯄ ꯂꯣꯏꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯄꯨꯡ 2 3 ꯇꯥꯕ ꯃꯇꯝꯗ ꯄꯨꯡ 2 ꯇꯥꯔꯛꯄꯗ ꯈꯨꯒꯥꯗꯥꯝꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤꯁꯦ ꯏꯆꯥꯁꯤꯡꯒꯤ ꯃꯣꯏꯒꯤ ꯏ ꯄꯥꯎ ꯂꯧꯅꯔꯒ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯃꯗ ꯁꯣꯔꯣꯛ ꯃꯌꯥ ꯑꯃꯗ ꯄꯨꯜꯂꯝꯃꯣ ꯑꯩꯈꯣꯏ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯄꯨꯡ 2 3 ꯇꯥꯔꯛꯄꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯗ ꯌꯧꯁꯜꯂꯦ ꯃꯣꯏ ꯈꯨꯒꯥꯗꯥꯝꯒꯤ ꯒꯥꯔꯤ 3 4ꯅ ꯂꯧꯕ ꯍꯣꯟꯕ ꯂꯥꯛꯄꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯈꯩꯁꯦ ꯑꯗꯨꯗ ꯌꯧꯔꯦ ꯑꯗꯨꯗ ꯌꯧꯔꯀꯥꯟꯗꯗꯤ ꯀꯔꯝꯍꯥꯏꯅ ꯂꯩꯒꯗꯒꯦ ꯈꯜꯂꯒ ꯆꯤꯡꯊꯛꯇ ꯀꯥꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯗꯨꯅ ꯃꯣꯏꯒꯤ ꯆꯥꯛ ꯄꯤꯕꯤ ꯍꯋꯥꯏ ꯁꯒꯣꯜ ꯍꯋꯥꯏꯁꯨ ꯅꯠꯇꯕ ꯀꯔꯤꯅꯣ ꯍꯋꯥꯏ ꯃꯔꯨ ꯑꯃꯒ ꯊꯣꯡꯉꯒ ꯄꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩ ꯑꯗꯨ ꯏꯃꯥ ꯍꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯂꯣꯛ ꯈꯨꯂꯥꯏ ꯇꯧꯗꯅ ꯏꯟꯊꯝ ꯆꯟꯗꯅ ꯅꯨꯃꯤꯠ 2 3ꯁꯦ ꯊꯛ ꯅꯨꯃꯤꯠ 2 ꯁꯨꯔꯛꯄꯗ ꯇꯧꯔꯦ ꯑꯗꯨꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯐꯪꯗꯕ ꯁꯤꯕꯥꯏꯗꯒꯤ ꯏꯆꯥꯅ ꯍꯤꯗꯥꯛ ꯂꯧꯔꯒ ꯄꯤꯖꯔꯒ ꯏꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯂꯦꯜꯂꯛꯈꯤ ꯌꯥꯝ ꯋꯥꯕꯗ ꯑꯗꯨꯒ ꯁꯤꯕꯥꯏꯅ ꯆꯥꯛ ꯍꯤꯟꯖꯥꯡꯗꯤ ꯄꯤꯕꯤꯔꯦ ꯊꯨꯝꯗꯤ ꯄꯤꯕꯤ ꯃꯣꯔꯣꯛ ꯃꯆꯦꯠ ꯑꯃ ꯏꯃꯥꯗꯤ ꯆꯥꯒꯦ ꯍꯥꯏꯕ ꯐꯪꯈꯤꯗꯦꯕ ꯑꯗꯨ ꯂꯝꯕꯤꯗ ꯇꯥꯕ ꯃꯣꯔꯣꯛ ꯈꯨꯠꯂꯒ ꯏꯃꯥꯅ ꯆꯥꯔꯛꯏ ꯏꯟꯊꯝ ꯆꯟꯕ ꯊꯥꯗꯣꯔꯛꯄꯗ ꯃꯣꯔꯣꯛ ꯑꯁꯥꯕ ꯆꯥꯅꯤꯡꯕꯒꯤ ꯑꯗꯨꯒ ꯂꯝꯕꯤꯗ ꯄꯤꯛꯅꯤꯛ ꯂꯥꯛꯄ ꯁꯤꯕꯥꯏ ꯗ꯭ꯌꯨꯇꯤ ꯇꯥꯕꯅ ꯕꯇꯜ ꯂꯪꯊꯣꯛꯑꯝꯕꯗꯨꯗ ꯏꯁꯤꯡ ꯍꯩꯔꯒ ꯊꯛꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯏꯃꯥ ꯍꯣꯏꯅ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯛꯏ ꯑꯗꯨ ꯂꯦꯜꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯥꯛ ꯄꯤꯖꯔꯛꯏ ꯅꯨꯡꯒꯥꯏ ꯃꯔꯛꯇ ꯍꯤꯡꯗꯕꯨ ꯍꯤꯡꯉꯗꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯗ ꯆꯥꯛꯇꯣ ꯂꯧꯕ ꯇꯥꯟꯅꯕꯗ ꯑꯉꯝꯕ ꯆꯦꯟꯅꯔꯒ ꯏꯁꯨꯁꯤꯒꯁꯨ ꯌꯥꯝ ꯋꯥꯅ ꯆꯠꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯁꯨꯔꯛꯄꯁꯤꯗ ꯄꯨꯊꯣꯛꯄꯤꯗꯧꯔꯦ ꯍꯥꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯦ ꯑꯩꯈꯣꯏꯁꯦ ꯄꯨꯊꯣꯛꯄꯁꯤꯗꯁꯨ ꯒꯥꯔꯤꯁꯦ ꯐꯪꯍꯧꯔꯣꯏ ꯍꯥꯏꯗꯅ ꯄꯨꯡ 11 12 ꯇꯥꯔꯛꯄꯗꯒꯤ ꯅꯨꯡꯁꯥꯗ ꯐꯛꯁꯤꯅ ꯏꯁꯨ ꯏꯃꯧꯁꯤꯡꯁꯦ ꯅꯨꯡꯁꯥ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯒꯥꯔꯤꯗꯣ ꯐꯪꯍꯧꯅꯕ ꯍꯥꯏꯅ ꯉꯥꯏꯔꯒ ꯄꯨꯡ 11 ꯂꯥꯛꯄꯗꯅ ꯄꯨꯡ 2 3ꯗ ꯊꯧꯒꯠꯂꯛꯏ ꯈꯨꯒꯥꯗꯥꯝꯗꯒꯤ ꯊꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯤꯡꯉꯥꯡꯕꯩ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯑꯗꯨ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯕꯝꯁꯦ ꯃꯣꯏꯅ ꯇꯥꯡ 3 ꯇꯥꯡ 4ꯗ ꯃꯩ ꯊꯥꯕꯗ ꯆꯥꯛꯇꯦ ꯍꯥꯏꯁꯦ ꯁꯤꯄꯤꯅ ꯅꯤꯡꯈꯥꯏꯗꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤꯗꯤ ꯑꯃꯨꯛ ꯍꯥꯏꯊꯔꯤꯅꯤ ꯈꯨꯒꯥꯗꯥꯝꯗꯨꯅ ꯑꯗꯨ ꯎꯕꯗ ꯏꯃꯥ ꯍꯣꯏꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯌꯥꯗꯦ ꯃꯣꯏꯅ ꯐꯠꯇꯕꯩ ꯆꯥꯡꯁꯦ ꯑꯗꯨꯒ ꯏꯃꯥ ꯍꯣꯏꯒꯤ ꯌꯨꯝꯗꯨꯁꯨ ꯑꯩꯗꯤ ꯁꯣꯔꯣꯛꯇꯒꯤ ꯌꯨꯝꯐꯝ ꯑꯃꯒꯨꯝꯕꯗꯪ ꯆꯪꯉꯒ ꯂꯩꯕꯅꯤ ꯑꯗꯨꯁꯨ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯀꯥꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯄꯜꯂꯨꯔꯒꯗꯤ ꯄꯨꯟꯁꯤꯗꯁꯨ ꯀꯥꯎꯔꯔꯣꯏ ꯃꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯣꯏꯒꯤ ꯖꯥꯇꯤꯁꯤꯅ
ꯐꯠꯇꯕ ꯆꯥꯡꯁꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯩꯈꯣꯏꯗꯤ ꯁꯤ ꯀꯪꯃꯥꯏꯁꯤꯕꯨ ꯂꯥꯟꯊꯣꯛꯑꯗꯤ ꯐꯔꯦ ꯍꯥꯏꯅ ꯊꯃꯣꯏꯁꯦ ꯍꯤꯡꯉꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯃꯇꯝꯗ ꯃꯣꯏꯅ ꯑꯃꯨꯛ ꯁꯤꯀꯨꯔꯤꯇꯤ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯀꯪꯃꯥꯏ ꯂꯥꯟꯊꯣꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯔꯤꯕ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯈꯔ ꯑꯃꯅ ꯇꯤꯕꯣꯡꯂꯣꯝꯗ ꯄꯨꯁꯜꯂꯦ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯦꯗ ꯀ꯭ꯋꯥꯇꯔ ꯍꯥꯏꯕꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯩꯕꯗꯨꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯏꯆꯥ ꯏꯃꯧ ꯑꯩꯈꯣꯏꯁꯦ ꯊꯧꯖꯤꯟꯕꯤꯔꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯁꯨ ꯆꯥꯛ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯄ꯭ꯂꯦꯠꯁꯦ ꯆꯐꯨ ꯆꯥꯛꯁꯦ ꯄꯨꯈꯝꯁꯦ ꯄꯤꯕꯤꯗꯗꯅ ꯑꯩꯈꯣꯏ ꯃꯣꯏꯅ ꯂꯐꯨꯗ ꯀꯛꯑꯒ ꯆꯥꯛ ꯆꯥꯅꯔꯦ ꯂꯐꯨ ꯄꯥꯝꯕꯤꯁꯦ ꯂꯦꯜꯂꯒ ꯁꯨꯡꯉꯩꯀꯥꯟꯗ ꯄꯨꯡ 6-7 ꯇꯥꯔꯛꯄꯁꯤꯗ ꯑꯗꯨꯒ ꯏꯃꯥ ꯍꯣꯏꯕꯨꯗꯤ ꯂꯐꯨꯗꯗꯤ ꯆꯥꯔꯛꯇ꯭ꯔꯦ ꯁꯤꯕꯥꯏ ꯑꯃꯈꯛꯅ ꯊꯣꯛꯂꯛꯑꯒ ꯄ꯭ꯂꯦꯠ 2-3 ꯄꯤꯕꯤꯔꯛꯑꯒ ꯏꯃꯥ ꯍꯣꯏꯁꯦ ꯑꯍꯟꯒꯨꯝꯕꯁꯤꯗꯤ ꯃꯣꯏꯅ ꯄ꯭ꯂꯦꯠꯇꯨꯗꯗꯤ ꯄꯤꯖꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨ ꯅꯨꯡꯗꯥꯡꯗꯨꯃꯗꯤ ꯏꯃꯥ ꯍꯣꯏꯅ ꯑꯗꯨꯗ ꯑꯥꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗ ꯇꯤꯕꯣꯡ ꯀꯪꯕꯥꯏꯁꯤ ꯌꯧꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯈꯟꯕ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯑꯍꯤꯡꯗꯨꯃꯗꯤ ꯏꯃꯥ ꯍꯣꯏ ꯁꯨꯡꯇꯨꯝ ꯇꯨꯝꯗ꯭ꯔꯦ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯁꯦ ꯂꯩꯕꯥꯛꯇ ꯃꯣꯏ ꯁꯤꯐꯥꯏꯒꯤ ꯇ꯭ꯔꯤꯄꯥꯟꯗꯨꯃ ꯄꯤꯔꯒ ꯑꯗꯨ ꯃꯊꯛꯇꯨꯗ ꯑꯣꯜꯂꯛꯈꯤ ꯑꯣꯝꯕ ꯃꯇꯝꯗ ꯃꯩꯇꯩ ꯃꯆꯥ 3-4 ꯗ꯭ꯌꯨꯇꯤ ꯇꯥꯕ ꯌꯥꯎꯔꯝꯃꯤ ꯃꯣꯏꯅ ꯏꯃꯥ ꯉꯁꯤ ꯈꯛꯇꯪ ꯃꯤ 2,000 ꯊꯣꯛꯈ꯭ꯔꯒ ꯏꯃꯥ ꯅꯣꯏ ꯆꯪꯉꯛꯄꯁꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯍꯥꯏꯅ ꯃꯣꯏꯁꯦ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏ ꯏꯃꯥ ꯃꯤꯠ ꯅꯥ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯤꯠ ꯅꯥ ꯁꯤꯡꯕꯤꯌꯨ ꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯁꯦ ꯀꯨꯀꯤꯅꯤ ꯍꯥꯏꯌꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯒ ꯌꯥꯝꯅ ꯑꯍꯤꯡ ꯁꯨꯡꯇꯨꯝ ꯇꯨꯝꯗꯅ ꯎꯈꯥꯗꯅꯤ ꯏꯃꯥ ꯍꯣꯏꯅ ꯂꯦꯛꯂꯛꯏꯗꯣ ꯑꯗꯨ ꯑꯅꯤ ꯊꯣꯛꯄ ꯅꯨꯡꯗꯥꯡꯗꯨꯒ ꯁꯤꯒꯤ ꯍꯥꯏꯒꯠꯂꯛꯄ ꯅꯨꯃꯤꯠꯁꯤꯒ ꯌꯥꯝ ꯋꯥꯈꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯄꯨꯕꯤꯔꯛꯄꯁꯤꯗꯁꯨ ꯑꯃꯨꯛ ꯋꯥꯅ ꯀꯪꯃꯥꯏꯁꯤ ꯌꯧꯔꯛꯑꯦ ꯀꯪꯃꯥꯏꯁꯦ ꯂꯥꯟꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪꯗꯤ ꯁꯣꯔ ꯍꯣꯜꯂꯅꯤ ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯌꯧꯔꯛꯄꯗ ꯃꯣꯏꯔꯥꯡꯒꯤ MLA ꯁꯥꯟꯇꯤ ꯍꯣꯏꯅ ꯃꯣꯏꯅ ꯇꯧꯕꯤꯔꯝꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯔꯒ ꯏꯃꯥ ꯍꯣꯏꯒꯤ ꯊꯃꯣꯏꯗ ꯆꯥꯎꯊꯣꯛꯄ ꯑꯃꯗꯤ ꯍꯣꯜꯂꯛꯈ꯭ꯔꯦ ꯍꯤꯡꯉꯅꯤ ꯍꯥꯏꯕꯗꯣ ꯁꯤꯒꯗ꯭ꯔꯥ ꯍꯤꯡꯒꯗ꯭ꯔꯥ ꯈꯪꯂꯒ ꯃꯣꯏꯔꯥꯡꯁꯦ ꯌꯧꯔꯛꯄꯗ ꯏꯃꯥ ꯍꯣꯏꯒꯤ ꯊꯃꯣꯏꯁꯦ ꯋꯥꯈꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈꯤ ꯈꯣꯡ ꯈꯨꯠ ꯊꯥꯡꯕ ꯊꯣꯛꯇꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯈꯤꯕꯗꯣ ꯌꯥꯝ ꯋꯥꯅꯗꯤ ꯁꯤ ꯌꯧꯔꯛꯈꯤ ꯂꯝꯒꯤ ꯃꯤꯅ ꯂꯥꯛꯑꯒ ꯊꯥꯕꯗꯤ ꯅꯠꯇ꯭ꯔꯦ ꯑꯅꯛꯄ ꯂꯩꯀꯥꯏꯒꯤ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯁꯤ ꯃꯩꯇꯩ ꯍꯥꯏꯕꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗꯒꯤ ꯃꯨꯠꯊꯠꯂꯒꯦ ꯍꯥꯏꯕꯁꯤꯗ ꯅꯨꯡꯁꯤꯅꯅ ꯂꯩꯔꯒꯁꯨ ꯃꯣꯏꯅ ꯑꯩꯈꯣꯏꯅꯗꯤ ꯅꯠꯇꯦ ꯍꯥꯏꯅꯗꯤ ꯍꯥꯏꯔꯒꯁꯨ ꯃꯣꯏ ꯌꯥꯎ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ ꯏꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅ ꯋꯥꯔꯣꯏꯁꯜ ꯑꯃ ꯄꯨꯕꯤꯔꯛꯑꯣ ꯁꯤꯗꯪ ꯄꯨꯕꯤꯔꯒ ꯑꯩꯈꯣꯏꯁꯦ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅꯕꯁꯦ ꯁꯤꯟꯕꯤꯕ ꯑꯩꯈꯣꯏꯗꯤ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯔꯛꯑꯕꯅꯤꯅ ꯁꯤꯗꯩꯁꯤꯗ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯅꯕꯨꯗꯤ ꯊꯝꯕꯤꯔꯤ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯃꯤ ꯄꯨꯜꯂꯒ ꯅꯨꯡꯉꯥꯏꯕꯒꯤ ꯑꯗꯨ ꯇꯨꯝꯕ ꯆꯥꯕ ꯌꯥꯗꯕ ꯏꯌꯨꯝꯗꯨꯕꯨ ꯅꯨꯡꯁꯤꯔꯛꯄ ꯌꯨꯝꯗꯨ ꯂꯩꯇ꯭ꯔꯒꯁꯨ ꯌꯨꯝꯐꯝ ꯃꯆꯦꯠꯇꯨꯃꯗꯤ ꯂꯩꯔꯤꯕꯅꯤꯅ ꯑꯩꯒꯤ ꯌꯨꯝꯐꯝꯗꯨꯗ ꯌꯥꯅꯕꯗꯣ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯁꯤꯃꯇꯪꯗꯤ ꯏꯃꯥ ꯍꯣꯏꯅꯁꯨ ꯀꯟꯅ ꯁꯤꯗꯤ ꯋꯥꯈꯜ ꯀꯟꯅ ꯈꯜꯂꯤ ꯁꯔꯀꯥꯔꯁꯤꯅꯗꯤ ꯑꯃꯨꯛꯇꯪꯗꯤ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯤꯡ ꯂꯣꯏꯇꯣꯡꯕꯝ ꯙꯅꯟꯖꯣꯏ ꯊꯦꯡꯉꯥꯡꯐꯥꯏꯗꯒꯤ ꯂꯥꯛꯄꯅꯤ ꯌꯨꯝꯅꯥꯛꯇꯤ ꯀꯩ ꯑꯣꯏꯕ꯭ꯔꯥ ꯂꯣꯏꯇꯣꯡꯕꯝ ꯍꯣꯏ ꯏꯅꯦꯒꯤꯗꯤ ꯇꯣꯝꯕꯤ ꯀꯧꯋꯦ ꯇꯣꯝꯕꯤ ꯍꯣꯏ ꯍꯛꯆꯥꯡ ꯉꯝꯕꯤꯗꯕ꯭ꯔꯣ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯣꯏ ꯀꯨꯀꯤꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯗꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯀꯩꯅꯣꯗ ꯇꯣꯔꯕꯨꯡꯗ ꯂꯦꯂꯤ ꯆꯠꯂꯨꯕꯅꯦꯅ ꯆꯠꯄꯗꯒꯤ ꯍꯟꯖꯜꯂꯛꯄꯗ ꯂꯥꯎ ꯈꯣꯡ ꯂꯥꯛꯑꯒ ꯌꯨꯝ ꯃꯩ ꯊꯥꯗꯣꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯆꯦꯟꯊꯣꯔꯒ ꯂꯧꯕꯨꯛꯇ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯁꯤꯐꯥꯏ ꯒꯥꯔꯤ ꯂꯥꯛꯄ ꯎꯕꯗꯨꯗ ꯁꯤꯐꯥꯏ ꯒꯥꯔꯤꯗ ꯑꯃꯨꯛ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤꯗ ꯇꯣꯡꯉꯒ ꯈꯨꯒꯥ ꯗꯥꯝꯗ ꯍꯞꯇꯥꯃꯨꯛ ꯂꯩꯖꯔꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯥꯔꯃꯤꯅꯦꯅ ꯂꯥꯛꯇꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯄꯣꯔꯛꯑꯒ ꯀꯩꯅꯣꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ DCꯒꯤ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯑꯃꯨꯛ ꯑꯍꯤꯡ ꯑꯃ ꯂꯩꯔꯒ ꯅꯣꯡꯉꯥꯜꯂꯒ ꯈꯨꯃꯟ ꯂꯝꯄꯥꯛ ꯌꯧꯔꯒ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯤꯗ ꯎꯂꯧ ꯁꯥꯏꯗ ꯂꯩꯖꯕꯅꯦ ꯇꯥꯡ 3ꯗ ꯃꯣꯏꯅ ꯌꯨꯝ ꯃꯩ ꯊꯥꯔꯕꯅꯤ ꯑꯗꯨꯕꯨ ꯑꯁꯣꯟꯗꯒꯤ ꯂꯥꯛꯏꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯗꯨꯗ ꯂꯩꯕꯒ ꯑꯃꯠꯇ ꯑꯣꯏꯔꯒ ꯃꯣꯏ ꯄꯨꯟꯅ ꯇꯧꯈꯤꯕ ꯊꯕꯛ ꯅꯨꯡꯇꯤꯒꯤ ꯁꯟ ꯂꯣꯏꯁꯟꯕ ꯂꯧꯕꯨꯛꯇ ꯆꯠꯂꯤ ꯁꯟ ꯍꯣꯏꯒꯠꯂ ꯂꯥꯛꯄꯗ ꯁꯟ ꯍꯣꯏꯕꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯒꯥꯏꯕꯗꯨ ꯇꯧꯔꯒ ꯑꯗꯨꯝ ꯆꯦꯟꯊꯣꯔꯛꯑꯦ
ꯃꯣꯏ ꯃꯌꯥꯝ ꯂꯥꯛꯑꯒ ꯌꯨꯝ ꯃꯩ ꯊꯥꯔꯛꯄꯗꯒꯤ ꯈꯪꯍꯧꯗꯅ ꯑꯗꯨꯝ ꯑꯙꯥꯔ ꯀꯥꯔꯗꯀ ꯕꯦꯡ ꯑꯦꯀꯥꯎꯟ ꯕꯨꯛ ꯀꯔꯤ ꯀꯔꯤ ꯂꯣꯏꯅꯃꯛ ꯑꯙꯥꯔ ꯀꯥꯔꯗꯁꯨ ꯆꯥꯍꯧꯔꯒ ꯑꯗꯨꯝ ꯁꯟꯗꯥꯗ ꯆꯦꯟꯊꯣꯔꯛꯑꯕꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅꯗꯧꯅ ꯑꯃꯨꯛ ꯂꯩꯖꯕꯗꯤ ꯄꯥꯝꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯒꯣꯔꯃꯦꯟꯅꯦ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯃꯣꯏꯁꯤꯕꯨ ꯃꯅꯥ ꯄꯪꯉꯕ꯭ꯔꯥ ꯃꯃꯤꯠ ꯇꯥꯡꯉꯕ꯭ꯔꯥ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯗꯅ ꯃꯣꯏꯅ ꯍꯟꯖꯟ ꯍꯟꯖꯟ ꯀꯥꯞꯄ ꯍꯧꯔꯛꯏꯕ ꯃꯥꯏꯅꯣꯔꯤꯇꯤꯅꯦ ꯍꯥꯏꯔꯒ ꯃꯥꯏꯅꯣꯔꯤꯇꯤꯅ ꯑꯉꯥꯡꯅ ꯌꯨꯝ ꯃꯩ ꯊꯥꯕꯗ ꯆꯥꯛꯇꯕ ꯂꯩꯕ꯭ꯔꯥꯅꯦ ꯃꯥꯏꯅꯣꯔꯤꯇꯤꯅꯤ ꯃꯣꯏ ꯇꯧꯔꯤꯉꯩ ꯌꯥꯕ ꯑꯩꯈꯣꯏꯅ ꯇꯧꯕꯅ ꯌꯥꯗꯕ ꯌꯥꯝ ꯄꯦꯟꯖꯗꯦ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯍꯥꯏꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯥꯡꯕꯨꯅ ꯂꯦꯂꯤ ꯆꯜꯂꯦ ꯅꯣꯡꯃꯩ ꯀꯥꯞꯁꯟꯕꯒ ꯈꯣꯠꯆꯟꯕꯒ ꯍꯥꯎꯅ ꯇꯧꯔꯦ ꯑꯗꯨꯝ ꯌꯥ ꯂꯩ ꯍꯥꯎ ꯌꯣꯛꯈꯠꯂꯤꯕ꯭ꯔꯥ ꯍꯥꯎꯅ ꯄꯥꯜꯂꯕ꯭ꯔꯥ ꯃꯅꯤꯄꯨꯔꯁꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯁꯨ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯁꯦꯡꯅ ꯑꯗꯨꯗ ꯊꯃꯣꯏꯁꯦ ꯌꯥꯝ ꯄꯦꯟꯖꯗꯦ ꯉꯁꯤꯐꯥꯎꯗ ꯃꯣꯏꯅꯕꯨ ꯂꯣꯏꯁꯤꯟꯕꯤꯒꯦ ꯍꯥꯏꯔꯗꯤ ꯃꯣꯏꯒꯤ ꯁꯨ ꯂꯧꯊꯣꯛ ꯅꯠꯇ꯭ꯔꯒ ꯁꯨ ꯀꯥꯡꯕꯨꯗꯣ ꯃꯣꯏ ꯖꯒꯥꯗ ꯊꯝꯖꯤꯜꯂꯣ ꯀꯅꯥꯅ ꯀꯥꯞꯄꯛꯀꯗꯣꯏꯅꯣ ꯉꯁꯤꯐꯥꯎꯗ ꯃꯩꯇꯩꯅ ꯍꯥꯟꯅ ꯀꯥꯞꯄ ꯑꯝꯇ ꯂꯩꯇꯦ ꯉꯥꯛꯊꯣꯛꯆꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯩꯇꯩꯗ ꯃꯔꯥꯟ ꯄꯤꯗꯅ ꯖꯦꯅꯦꯔꯦꯜꯅꯦ ꯑꯩꯈꯣꯏꯗ ꯁꯨꯝ ꯑꯋꯥꯕ ꯄꯤꯕꯁꯦ ꯊꯃꯣꯏꯗ ꯌꯥꯝ ꯄꯦꯟꯖꯗꯦ ꯑꯩꯒꯤ ꯃꯤꯡ ꯍꯥꯎꯔꯨꯡꯕꯝ ꯑꯕꯦꯆꯥ ꯂꯩꯐꯝꯁꯤ ꯀꯗꯥꯏꯗ ꯆꯨꯔꯆꯥꯟꯄꯨꯔ ꯈꯨꯒꯥ ꯇꯝꯄꯥꯛꯇ ꯂꯩ ꯅꯪꯒꯤꯗꯤ ꯁꯟꯅꯦ ꯁꯟꯅꯦ ꯅꯠꯇꯦ ꯍꯥꯏꯔꯣꯗꯅ ꯑꯅꯤꯁꯨ ꯑꯗꯨꯝ ꯁꯥꯟꯅꯩ ꯁꯥꯏꯌꯣ ꯍꯥꯏꯌꯣ ꯀꯦꯁꯨꯗꯝ ꯃꯥꯗꯤ ꯅꯨꯡꯁꯤ ꯀꯧꯋꯦ ꯑꯩꯒꯤ ꯃꯤꯡ ꯅꯪꯗꯤ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯏꯆꯥ ꯑꯅꯤꯃꯛꯁꯦ ꯏꯆꯥꯅꯤꯀꯣ ꯃꯦꯒꯤ ꯗꯦꯠ 3ꯗꯒꯤ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯣꯏ ꯔꯦꯂꯤ ꯆꯠꯄꯁꯦ ꯍꯧꯔꯛꯄꯗꯒꯤ ꯇ꯭ꯔꯣꯕꯨꯡ ꯀꯪꯕꯥꯏꯗ ꯃꯣꯏ ꯃꯩ ꯊꯥꯔꯛꯑꯦꯅ ꯑꯗꯨꯃꯥꯏꯅ ꯄꯥꯎꯁꯦ ꯑꯩꯈꯣꯏ ꯅꯦꯠꯇ ꯁꯨꯝ ꯌꯥꯎꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯦ ꯄꯨꯡ 6 ꯇꯥꯕ ꯑꯗꯥꯏꯁꯤꯗ ꯑꯩꯈꯣꯏꯁꯦ ꯆꯥꯛꯁꯦ ꯊꯣꯡꯕꯁꯦ ꯆꯥꯕꯗꯤ ꯅꯪꯗꯦ ꯊꯤꯔꯒꯗꯤ ꯊꯝꯃꯦꯀꯣ ꯊꯝꯃꯒ ꯑꯩꯈꯣꯏꯁꯦ ꯃꯍꯩ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯈꯨꯒꯥ ꯇꯪꯀꯥ ꯃꯅꯨꯡꯁꯤꯗ ꯌꯨꯝ ꯊꯨꯒꯥꯏꯕ ꯃꯩ ꯊꯥꯕ ꯍꯧꯔꯛꯑꯦ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯟꯅꯔꯁꯦꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯜꯂꯦ ꯄꯨꯡ 9ꯃꯨꯛ ꯇꯥꯕ ꯑꯗꯥꯏꯁꯤꯗ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗꯒꯤ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯂꯩ ꯑꯗꯨꯗꯩꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯕꯁꯤꯗ ꯄꯨꯡ 12 ꯁ꯭ꯋꯥꯏꯗ ꯑꯗꯣ 12 ꯁ꯭ꯋꯥꯏꯐꯥꯎ ꯂꯩꯔꯦ 12 ꯁ꯭ꯋꯥꯏꯐꯥꯎ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯑꯗꯥꯏ ꯑꯅꯛꯄꯁꯤꯡꯁꯤꯗ ꯃꯣꯏ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯄ ꯈꯣꯠꯄ ꯌꯥꯝ ꯍꯧꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯑꯍꯤꯡꯁꯦ ꯇꯨꯝꯗ꯭ꯔꯦ ꯇꯨꯝꯗꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯥꯔꯃꯤꯁꯤꯡꯅ ꯂꯧꯕ ꯂꯥꯛꯑꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯦ ꯑꯗꯒꯤ ꯊꯣꯛꯂꯛꯄꯗꯨꯅ ꯊꯣꯛꯂꯛꯑꯒ ꯄꯨꯡ 12 ꯁ꯭ꯋꯥꯏꯗꯒꯤ ꯆꯠꯅꯕꯒꯤ ꯏꯟꯅꯕꯁꯤꯅ ꯄꯨꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 5 ꯇꯥꯏꯕ ꯑꯉꯥꯡꯁꯦ ꯑꯩꯅ ꯄꯣꯔꯦ ꯑꯉꯥꯡ ꯃꯆꯥ ꯑꯄꯤꯛꯄꯁꯦ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯣꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯆꯠꯄ ꯂꯥꯛꯄꯁꯤꯗꯁꯨ ꯇꯨꯁꯟꯅꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯇꯧꯕꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯀꯨꯀꯤ ꯀꯥꯡꯕꯨꯅ ꯑꯃꯨꯛ ꯒꯥꯔꯤ ꯊꯧꯔꯦꯅ ꯑꯃꯨꯛ ꯏꯟꯁꯤꯟꯕꯤ ꯆꯦꯟꯁꯤꯟꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯒꯤ ꯇꯨꯏꯕꯣꯡꯒꯤ DC ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯁꯤꯗ ꯌꯧꯕꯁꯤꯗꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯒꯥꯔꯤꯁꯦ ꯃꯣꯏ ꯑꯥꯔꯃꯤꯁꯤꯡꯁꯤꯅ ꯊꯤꯟꯗꯣꯛꯄꯤꯅꯤꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯉꯥꯏꯔꯦ ꯒꯥꯔꯤ ꯑꯃ ꯂꯥꯛꯑꯦ ꯑꯩꯈꯣꯏꯁꯦ ꯆꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯦ ꯉꯁꯥꯏꯒꯤ ꯍꯤꯡꯕ ꯄꯥꯝꯕꯅꯤꯅ ꯁꯤꯅꯤꯡꯗꯕꯅꯤꯅ ꯑꯩꯈꯣꯏꯗ ꯌꯥꯍꯧꯔꯗꯤ ꯍꯥꯏꯔꯒꯀꯣ ꯑꯉꯥꯡꯁꯦ ꯄꯣꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯒ꯭ꯔꯨꯞ ꯆꯦꯟꯁꯤꯟꯅꯔꯦ ꯑꯗꯣ ꯈꯔ ꯑꯃ ꯆꯠꯍꯜꯂꯦ ꯈꯔ ꯑꯃ ꯊꯝꯍꯧꯔꯦ ꯍꯥꯏꯕꯗꯤ ꯒꯥꯔꯤꯗꯣ ꯑꯃꯃꯝ ꯑꯅꯤꯇꯪ ꯊꯥꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯩ ꯑꯗꯨꯒ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯏꯅꯦꯝꯄꯣꯛꯁꯤꯡꯁꯤꯅ ꯑꯩ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕꯅꯤꯅ ꯑꯩꯗ ꯍꯥꯟꯅ ꯆꯠꯈ꯭ꯔꯗꯤꯅ ꯃꯣꯏꯅ ꯋꯥꯕꯤꯕꯀꯣ ꯋꯥꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯒꯦꯠꯁꯤꯗ ꯊꯣꯛꯍꯜꯂꯒꯦ ꯇꯧꯕ ꯀꯥꯟꯁꯤꯗ ꯅꯣꯏ ꯈꯔ ꯑꯃ ꯂꯩꯍꯧꯔꯣ ꯈꯔ ꯑꯃ ꯊꯣꯛꯑꯣ ꯈꯔ ꯑꯃ ꯆꯠꯁꯤ ꯇꯧꯕꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯍꯤꯡ ꯆꯥꯛ ꯆꯥꯗꯕꯒ ꯅꯣꯡꯉꯥꯟꯕꯩ ꯆꯥꯛ ꯆꯥꯗꯕꯒ ꯀꯔꯤꯝꯇ ꯆꯥꯗꯕ ꯏꯁꯥꯁꯦ ꯋꯥꯔꯕꯅꯤꯅ ꯑꯉꯥꯡ ꯃꯕꯨꯛꯁꯨ ꯇꯛꯄꯅꯤꯅ ꯑꯩꯁꯦ ꯀꯣꯛ ꯉꯥꯎꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯟꯊꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ DCꯒꯤ ꯃꯥꯏ ꯒꯥꯔꯤꯗ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯣꯡꯉꯒ ꯀꯧꯇꯥꯐꯧ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯌꯧꯔꯛꯈꯤꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯁꯤꯗ ꯆꯦꯟꯗꯕ ꯌꯥꯗꯦꯅ ꯆꯦꯜꯂꯛꯄ ꯀꯥꯟꯁꯤꯗ ꯏꯁꯥꯒꯤ ꯂꯟ ꯊꯨꯝ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒ ꯀꯣꯟꯅꯕ ꯌꯥꯕ ꯈꯔꯗꯤ ꯑꯗꯨꯝ ꯄꯨꯔꯛꯄ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯏꯁꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯄꯨꯔꯛꯇꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯁꯦ ꯅꯠꯇꯅ ꯑꯉꯥꯡ ꯅꯨꯄꯥꯁꯤꯒꯤꯁꯨ ꯀꯔꯤꯝꯇ ꯍꯥꯏꯕꯗꯤ
ꯄꯨꯕ ꯑꯝꯇ ꯅꯪꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯧꯔꯛꯑꯒꯁꯨ ꯑꯃꯨꯛ ꯆꯪꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯀꯣ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯍꯤꯡꯉꯒ ꯂꯣꯏꯔꯦꯅ ꯏꯁꯥꯁꯦ ꯑꯗꯨꯅ ꯄꯣꯠ ꯆꯩꯒꯤ ꯃꯥꯟ ꯆꯥꯡ ꯀꯔꯤꯝꯇ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝꯕ ꯂꯩꯇ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯃꯆꯥ ꯆꯦꯜꯂꯝꯗꯕ ꯑꯣꯏꯗꯤ ꯏꯁꯥ ꯀꯣꯝꯕ ꯑꯣꯏꯗꯤ ꯐꯕ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕꯅꯤꯅ ꯍꯤꯡꯉꯒ ꯂꯣꯏꯔꯦ ꯈꯜꯂꯒ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯄꯣꯔꯛꯇꯦ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒ ꯍꯥꯏꯕꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯁꯤꯒꯗꯤ ꯀꯔꯤꯝꯇ ꯑꯗꯨꯒꯨꯝꯕ ꯈꯟꯅ ꯆꯩꯅꯕꯗꯤ ꯑꯩ ꯀꯌꯥ ꯈꯪꯖꯗ꯭ꯔꯦ ꯇꯥꯗꯕ ꯂꯥꯟꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯍꯟꯕ ꯄꯥꯝꯃꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯍꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯅꯥꯈꯩ ꯁꯦꯡꯅ ꯂꯩꯖꯔ ꯐꯅ ꯅꯨꯡꯉꯥꯏꯅ ꯔꯤꯂꯤꯐ ꯀꯦꯝꯁꯤꯗ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯦ ꯑꯍꯥꯎ ꯑꯊꯨꯝ ꯄꯤꯖꯔꯦ ꯍꯥꯏꯔꯒꯁꯨ ꯏꯁꯥꯒꯤ ꯌꯨꯝꯃꯛ ꯅꯠꯇꯕꯅꯤꯅ ꯏꯁꯥꯅ ꯋꯥꯈꯜꯁꯦ ꯇꯪ ꯇꯥꯕ ꯉꯝꯖꯗꯦꯕ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯌꯥꯕ ꯄꯨꯔꯛꯇꯨꯅ ꯂꯣꯏꯁꯟꯅꯕꯤꯗꯨꯅ ꯑꯩꯈꯣꯏꯗ ꯃꯐꯝ ꯃꯐꯝꯗ ꯍꯜꯍꯟꯕ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯎꯂꯧ ꯁꯥꯏ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯃꯤꯇꯤ ꯃꯤꯈꯩꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄꯗꯤ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯁꯨꯝ ꯄꯤꯔꯛꯄꯁꯦ ꯉꯝꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯆꯪꯗ ꯌꯥꯗꯕ ꯑꯉꯥꯡꯒꯤ ꯍꯒꯤꯁꯀꯨꯝꯕ ꯑꯗꯩ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯆꯪꯗ ꯌꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯍꯧꯔꯛꯄ ꯅꯠꯇꯕꯅꯤ나 ꯑꯋꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯅꯣꯡꯃꯒꯤ ꯆꯥꯗ ꯌꯥꯗꯕ ꯑꯉꯥꯡꯁꯤꯡ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯍꯥꯏꯔꯦ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯦ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯅꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯁꯤ ꯔꯤꯂꯤꯐ ꯀꯦꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯕꯤꯒꯗꯣꯏꯅꯣ ꯑꯊꯨꯕ ꯃꯇꯝꯗ ꯑꯌꯥꯕ ꯄꯨꯁꯟꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯇꯧꯔꯤꯕꯁꯦ ꯇꯥꯏꯁꯟꯅꯕꯤꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝ ꯌꯨꯝꯗ ꯍꯟꯅꯕ ꯁꯔꯀꯥꯔꯅ ꯁꯦꯝꯕꯤꯌꯨ ꯑꯩ ꯏꯁꯥꯒꯤ ꯃꯤꯡ ꯍꯨꯏꯅꯤꯡꯁꯤꯃꯝ ꯁ꯭ꯌꯥꯝ ꯂꯩꯐꯝꯅ ꯆꯨꯔꯆꯥꯟꯄꯨꯔ ꯈꯨꯒꯥ ꯇꯝꯄꯥꯛ ꯖꯥꯎꯕꯦꯡ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯑꯣꯜ ꯕꯖꯥꯔꯒꯤ ꯍꯦꯛ ꯈꯤꯇꯪ ꯍꯥꯏꯗ꯭ꯔꯒ ꯂꯩꯕ ꯃꯐꯝꯗꯨꯗ ꯂꯥꯛ ꯑꯩꯅ ꯑꯩꯆ ꯄ꯭ꯔꯤꯌꯥ ꯗꯔꯁꯤꯅꯤ ꯈꯨꯒꯥ ꯇꯝꯄꯥꯛꯇ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯑꯍꯥꯟꯕꯗ ꯑꯩ ꯏꯁꯥꯃꯛ ꯁ꯭ꯀꯨꯜ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯁ꯭ꯀꯨꯜꯁꯤꯗ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯇꯤ ꯂꯧꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯒꯤ ꯇꯤꯆꯤꯡ ꯁ꯭ꯇꯥꯐ ꯃꯔꯛꯇꯒꯤ ꯑꯅꯤ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯀ꯭ꯂꯥꯁ 9 ꯑꯃꯁꯨꯡ ꯀ꯭ꯂꯥꯁ 10ꯒꯤ ꯁꯥꯇ꯭ꯔ ꯌꯥꯎꯔꯤ ꯃꯣꯏꯁꯦ ꯔꯤꯂꯦ ꯆꯠꯈ꯭ꯔꯦ ꯀ꯭ꯂꯥꯁ 9 10 ꯌꯥꯎꯒꯗꯧꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯤꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯕꯅ ꯍꯥꯏꯕ ꯔꯤꯂꯦꯁꯤꯗ ꯑꯩꯈꯣꯏꯗꯤ ꯌꯥꯎꯗꯅ ꯌꯨꯝꯗ ꯂꯩꯔꯦ ꯑꯗꯨꯒ ꯉꯜꯂꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯒꯤ ꯋꯥꯆꯞꯇꯁꯨ ꯀꯩꯁꯨ ꯈꯔ ꯎꯖꯕ ꯇꯣꯔꯕꯨꯡ ꯕꯪꯂꯥꯗ ꯏꯔꯥꯡ ꯈꯔ ꯂꯩꯔꯦ ꯍꯥꯏ ꯑꯗꯨꯕꯨ ꯏꯔꯥꯡ ꯂꯩꯔꯦ ꯍꯥꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯃꯛ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯀꯥ ꯍꯦꯟꯅ ꯃꯣꯏꯅ ꯇꯧꯔꯣꯏꯗ꯭ꯔꯥ ꯑꯦꯇꯦꯛ ꯇꯧꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗꯤ ꯑꯩꯈꯣꯏꯗꯤ ꯏꯆꯝ ꯆꯝ ꯂꯩꯊꯣꯛꯎꯕꯅꯤ ꯑꯗꯩ ꯉꯥꯏꯍꯥꯛ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛꯀ ꯃꯣꯡꯂꯦꯟ ꯐꯥꯏ ꯑꯃꯁꯨꯡ ꯂꯩꯁꯥꯡꯒꯤ ꯀꯥꯔꯛꯇ ꯂꯩꯕ ꯃꯣꯏꯒꯤ ꯑꯪꯅꯣ ꯀꯨꯀꯤ ꯋꯥꯔ ꯊꯥꯕ ꯕꯦꯅꯔ ꯑꯗꯨ ꯃꯈꯣꯏꯅ ꯀꯥꯈꯠꯂꯒ ꯃꯈꯨꯠꯅ ꯁꯦꯠꯇꯠꯂꯀꯥꯟꯗ ꯅꯣꯛꯇꯅ ꯂꯥꯎꯗꯅ ꯈꯣꯠꯇꯧꯕꯗꯣ ꯑꯩ ꯏꯁꯥꯃꯛꯀꯤ ꯃꯣꯕꯥꯏꯜꯗ ꯌꯥꯎꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯗ ꯃꯣꯕꯥꯏꯜꯁꯤ ꯌꯥꯗꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯑꯍꯤꯡ ꯃꯦꯒꯤ ꯇꯥꯡ 3ꯁꯤꯗ ꯇꯣꯔꯕꯨꯡ ꯕꯪꯂꯥꯗ ꯏꯔꯥꯡ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯈꯨꯒꯥ ꯇꯝꯄꯥꯛ ꯁꯤꯗ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯃꯔꯝꯗꯤ ꯍꯥꯟꯅ ILPꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕꯅꯤ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯑꯃꯠꯇ ꯂꯩꯃꯤꯟꯅꯕꯅꯤ ꯈꯜꯂꯒ ꯂꯩꯊꯣꯛꯆꯔꯨꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯧꯕ ꯕꯖꯥꯔ ꯊꯣꯛꯀꯗꯧꯕ ꯈꯣꯠꯇꯧꯕ ꯑꯩꯈꯣꯏꯁꯦ ꯊꯣꯛꯑꯀꯥꯟꯗ ꯆꯪꯉꯛꯑꯦ ꯆꯥꯛꯁꯤꯡ ꯊꯣꯡꯖꯦꯅ ꯆꯥꯛꯁꯦ ꯊꯣꯡꯉꯀꯥꯟꯗ ꯆꯥꯛꯁꯦ ꯊꯣꯡꯉꯒ ꯀꯨꯀꯔꯁꯦ ꯆꯥꯛꯁꯦ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯦ ꯈꯔ ꯈꯔ ꯉꯥꯡꯅꯕ ꯍꯧꯅꯔꯦ ꯏꯔꯥꯡ ꯂꯩ ꯀꯃꯥꯏꯅ ꯇꯧꯁꯤꯅ ꯏꯔꯥꯡ ꯂꯩ ꯍꯥꯏꯅ ꯆꯥꯛꯁꯦ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯆꯥꯛꯁꯦ ꯆꯥꯕ ꯅꯪꯗ꯭ꯔꯦ ꯆꯥꯛꯁꯦ ꯀꯨꯀꯔꯗ ꯌꯥꯎꯔꯤꯕ ꯆꯥꯛꯁꯦ ꯑꯩꯈꯣꯏ ꯒꯦꯁꯁꯦ ꯃꯨꯠꯊꯠꯂꯝꯃꯒ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯝꯃꯒ ꯑꯩꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯐꯨꯔꯤꯠ ꯑꯃꯁꯨꯡ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯒꯤ ꯑꯩꯅ ꯇꯣꯡꯉꯤꯕ ꯐꯤꯈꯨꯝ ꯑꯗꯨꯝꯕ ꯇꯧꯔꯒ ꯏꯆꯥꯁꯤꯡꯁꯨ ꯑꯩ ꯏꯆꯥ ꯇꯥꯡ 3ꯒꯤ ꯏꯔꯥꯡꯁꯤ ꯃꯃꯥꯡ ꯇꯥꯡꯗ ꯑꯩ ꯏꯆꯥꯁꯦ ꯖꯦꯅꯔꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯗꯤꯁꯆꯥꯔꯖ ꯇꯧꯔꯒ ꯑꯅꯥꯕ ꯊꯣꯛꯂꯒ ꯌꯨꯝꯗ ꯂꯩꯔꯤꯕꯅꯤ ꯑꯅꯥꯕ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯄꯨꯊꯣꯛꯑꯝꯃꯒ ꯀꯥꯏꯗ ꯊꯝꯁꯤꯒꯦ ꯃꯥꯗꯤ ꯆꯠꯄꯁꯨ ꯉꯝꯃꯣꯏ ꯍꯦꯜꯄꯔ ꯌꯥꯎꯗꯕꯅ ꯑꯩꯈꯣꯏꯅ ꯃꯃꯥꯅꯦ ꯑꯩꯅ ꯑꯩꯈꯣꯏ ꯈꯟꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯈꯤ ꯅꯨꯃꯤꯠꯁꯤꯗ ꯀꯃꯥꯏꯅ ꯇꯧꯅ ꯏꯆꯥꯅꯨꯄꯤꯁꯦ ꯊꯅꯝꯃꯒ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯆꯦꯟꯁꯤꯒꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯦ ꯀꯃꯥꯏꯅ ꯀꯔꯝꯕ ꯁꯦꯞ ꯑꯣꯏꯕ ꯃꯐꯝꯗ ꯂꯣꯠꯁꯦ ꯈꯟꯅ ꯇꯥꯜꯂꯛꯁꯤꯗ ꯑꯩꯈꯣꯏꯅ ꯆꯥꯛꯁꯤꯡ ꯑꯃꯠꯇ ꯆꯥꯗꯅ ꯏꯆꯥꯅꯨꯄꯤꯁꯦ ꯃꯐꯝ ꯑꯃꯗ ꯁꯦꯞ ꯑꯣꯏꯒꯗꯧꯕ ꯃꯐꯝꯗ ꯊꯩꯗꯣꯛꯑꯝꯃꯒ ꯃꯃꯥꯒ ꯏꯆꯥꯅꯨꯄꯤ ꯊꯅꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃ ꯏꯆꯥꯅꯨꯄꯤ ꯇꯣꯝꯃꯤ ꯃꯈꯣꯏꯁꯦ ꯃꯣꯏꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯤ ꯃꯇꯪ ꯄꯨꯔꯀꯥꯟꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯂꯟꯊꯨꯝ ꯑꯃꯠꯇ ꯌꯥꯎꯗꯒꯩ ꯆꯦꯟꯊꯣꯔꯀꯥꯟꯗ ꯁꯦꯞ ꯑꯣꯏꯒꯗꯧꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯦ ꯑꯩꯈꯣꯏꯁꯦ ꯁꯦꯞ ꯑꯣꯏꯒꯗꯧꯕ ꯃꯐꯝꯗ ꯃꯣꯏꯅꯗꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯆꯠꯂꯛꯄ ꯃꯇꯝꯗꯨꯗ ꯇ꯭ꯔꯥꯏꯕꯦꯜ ꯈꯪꯅꯤ ꯀꯀꯥ ꯀꯅꯥꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯀꯀꯥ ꯀꯧꯏ ꯀꯀꯥ ꯅꯣꯏ ꯌꯨꯝ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯌꯨꯝ ꯊꯥꯅꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯁꯦ
ꯂꯟ ꯊꯨꯝ ꯀꯔꯤꯝꯇ ꯄꯥꯝꯃꯛꯇ꯭ꯔꯦ ꯀꯔꯤꯝꯇ ꯃꯤꯍꯧꯗ꯭ꯔꯦ ꯊꯋꯥꯏ ꯍꯤꯡꯉꯔ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯑꯩꯈꯣꯏꯅ ꯃꯐꯝꯁꯦ ꯏꯁꯥꯒꯤ ꯌꯨꯝ ꯏꯁꯥꯅ ꯋꯥꯅ ꯁꯥꯖꯕ ꯌꯨꯝ ꯃꯦꯒꯤ ꯇꯥꯡꯐꯝꯁꯤꯗ ꯏꯁꯥꯅ ꯂꯦꯞꯆꯜꯂꯨꯝꯗꯣ ꯊꯥꯗꯣꯝꯃꯦ ꯑꯩꯈꯣꯏꯁꯦ ꯁꯦꯞ ꯑꯣꯏꯕ ꯃꯐꯝꯗ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯂꯩꯀꯥꯏ ꯃꯤꯅ ꯄꯥꯎ ꯄꯤꯅꯔꯛꯄꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯄꯥꯎ ꯄꯤꯅꯔꯛꯄꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯩꯈꯣꯏꯅ ꯆꯪꯉ ꯅꯣꯏ ꯄꯤꯛꯑꯞ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯅꯣꯏ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯕꯅꯣ ꯅꯣꯏ ꯂꯩꯕ ꯖꯒꯥꯗꯤ ꯊꯣꯛꯅꯔꯛꯑꯣ ꯑꯩꯈꯣꯏꯅ ꯇꯤꯗꯤ ꯃꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯅꯣꯏꯕꯨ ꯉꯥꯏꯔ ꯂꯩꯒꯦ ꯑꯩꯈꯣꯏꯒ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏ ꯈꯔꯗꯤ ꯄꯦꯇ꯭ꯔꯣꯜ ꯂꯩꯔꯒꯦ ꯅꯣꯏ ꯒꯥꯔꯤ ꯊꯧꯖ ꯄꯤꯛꯑꯞ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯑꯅꯥꯕ ꯏꯆꯥꯅꯨꯄꯤꯁꯦ ꯁꯦꯞ ꯑꯣꯏꯒꯗꯧꯕ ꯃꯐꯝꯗ ꯊꯅꯝꯃꯒ ꯑꯩꯅꯦ ꯃꯃꯥꯅꯦ ꯑꯩꯅꯦ ꯏꯆꯥꯅꯨꯄꯤ ꯑꯅꯤꯃꯛ ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯒ ꯑꯩꯈꯣই ꯑꯃꯝꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯔꯤ ꯁꯤꯐꯥꯏ ꯈꯔꯅ ꯄꯦꯇ꯭ꯔꯣꯜ ꯂꯦꯞꯄꯒ ꯑꯩꯈꯣꯏꯁꯦ ꯊꯣꯛꯂꯛꯀꯥꯟꯗ ꯁꯤꯐꯥꯏꯅ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯁꯦ ꯇꯨꯏꯕꯣꯡꯒꯤ ꯍꯥꯟꯅꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯁꯦ 27 ꯁꯦꯛꯇꯔ ꯑꯁꯥꯝ ꯐꯜꯅ ꯑꯩꯈꯣꯏꯁꯦ ꯄꯨꯔꯒ ꯃꯐꯝꯗꯨꯗ ꯊꯝꯕꯤꯔꯀꯥꯟꯗ ꯑꯍꯤꯡꯗꯨ ꯃꯈꯣꯏ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯦ ꯏꯆꯥꯅꯨꯄꯤꯁꯤꯡꯁꯨ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛꯀ ꯅꯣꯡꯉꯥꯜꯂꯀꯥꯟꯁꯤꯗ ꯁꯤꯐꯥꯏ ꯒꯥꯔꯤꯁꯤꯅ ꯃꯤ ꯈꯔꯗꯤ ꯗ꯭ꯔꯣꯞ ꯇꯧꯔꯅꯤ ꯀꯧꯇꯥ ꯐꯥꯎꯕ ꯃꯤ ꯈꯔꯗꯤ ꯗ꯭ꯔꯣꯞ ꯇꯧꯔꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯂꯩꯀꯥꯏꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯄꯦꯔꯥꯂꯥꯏꯁꯤꯁ ꯂꯩꯕ ꯑꯗꯒꯤ ꯄꯣꯂꯤꯑꯣꯅ ꯅꯥꯕ ꯑꯉꯥꯡꯁꯤꯡ ꯈꯔ ꯌꯥꯎꯕꯗꯨ ꯆꯠꯇꯗ ꯃꯣꯏ ꯖꯥꯟ ꯆꯠꯍꯟꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯂꯩꯔꯨꯕꯁꯦ ꯃꯊꯪꯒꯤ ꯇꯔꯟꯁꯤꯗ ꯀꯅꯥ ꯆꯠꯀꯅꯤ ꯇꯧꯅ ꯆꯠꯅꯤꯡꯕ ꯉꯥꯛꯇ ꯇꯥꯂꯛꯁꯤꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯃꯁꯨ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕꯁꯤꯒ ꯉꯁꯥꯏꯒꯤ ꯏꯟꯅꯔꯛꯄꯁꯤꯗ ꯆꯠꯂꯝꯗꯥꯏ ꯏꯟꯅꯔꯛꯄ ꯇꯥꯂꯛꯁꯤꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯨ ꯋꯥꯟꯗ꯭ꯔꯒ ꯑꯟꯀꯣꯟꯁꯤꯌꯁꯇ ꯂꯩꯅꯈꯤ ꯇꯥꯂꯛꯇ ꯁꯤꯐꯥꯏ ꯆꯦꯟꯖꯔꯛꯇꯅ ꯇ꯭ꯔꯥꯏꯕꯦꯜ ꯄꯨꯂꯤꯁꯁꯤꯡꯗꯤ ꯃꯄꯥꯟꯗ ꯌꯦꯡꯉ ꯂꯩ ꯀꯥ ꯍꯦꯟꯅ ꯃꯣꯏ ꯍꯦꯜꯞ ꯇꯧꯔꯛꯇ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯁꯤꯡꯗꯨꯗꯤ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯩꯔꯤꯕ ꯃꯄꯤꯗꯨꯅꯗꯤ ꯆꯦꯟꯖꯔꯛꯇꯅ ꯃꯇꯦꯡ ꯇꯧꯗꯅ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯇ ꯏꯃꯧ ꯅꯨꯄꯤꯁꯦ ꯊꯥꯡꯀꯠꯂꯀꯥꯟꯗ ꯏꯃꯧ ꯅꯨꯄꯤꯁꯦ ꯑꯦꯝꯕꯨꯂꯦꯟꯁꯇ ꯊꯥꯡꯀꯠꯂꯛꯄ ꯇꯥꯟꯖꯥꯁꯤꯗ ꯑꯩꯁꯨ ꯏꯃꯧ ꯅꯨꯄꯤꯁꯤꯒ ꯑꯩꯒ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯒ ꯍꯥꯏꯔꯤꯕ ꯀꯦꯝ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯇꯥꯡ 4ꯗꯨꯗ ꯀꯦꯝꯁꯦ ꯊꯥꯗꯣꯛꯑꯝꯃꯀꯥꯟꯗ ꯃꯐꯝ ꯑꯃꯗ ꯈꯤꯇꯪ ꯁꯦꯞ ꯑꯣꯏꯗꯕ ꯌꯨꯝ ꯑꯃꯗ ꯐꯧꯕꯂꯥ ꯃꯐꯝꯗ ꯌꯨꯝ ꯐꯧꯕꯂꯥ ꯌꯨꯝ ꯑꯃꯗ ꯁꯦꯞ ꯑꯣꯏꯗꯕ ꯃꯐꯝꯗ ꯆꯪꯉꯒ ꯅꯨꯃꯤꯠ 2 ꯂꯩꯔꯀꯥꯟꯗ ꯈꯜꯂꯀꯥꯟꯗ ꯁꯤ ꯀꯦꯝꯁꯦ ꯍꯥꯡꯉꯦ ꯍꯥꯏꯕꯗ ꯀꯦꯝꯒꯤ ꯀꯝꯃꯤꯇꯤꯁꯤꯡꯗ ꯄꯥꯎ ꯂꯧꯔꯀꯥꯟꯗ ꯀꯦꯝꯁꯦ ꯂꯩꯔꯦ ꯀꯦꯝꯁꯤꯗ ꯂꯩꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒ ꯉꯁꯥꯏꯒꯤ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛꯇꯣ ꯊꯃꯣꯏꯗ ꯑꯋꯥꯕ ꯂꯩꯔꯒꯁꯨ ꯁꯤ ꯉꯁꯥꯏ ꯂꯩꯔꯀꯥꯟꯗ ꯏꯃꯧ ꯅꯨꯄꯤꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯈꯔ ꯍꯟꯊꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯈꯜꯂꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯥꯕ ꯂꯩꯍꯧꯔꯤ ꯃꯄꯥꯏꯅ ꯁꯤ ꯂꯩꯔꯦ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯁꯤ ꯂꯩꯔꯦ ꯑꯅꯥꯕꯗꯨ ꯈꯟꯕꯗ ꯑꯩꯈꯣꯏꯁꯦ ꯆꯥꯔꯁꯨ ꯆꯥꯐꯝ ꯈꯪꯗꯦ ꯇꯨꯝꯃꯁꯨ ꯇꯨꯝꯐꯝ ꯈꯪꯈꯤꯗꯦ ꯑꯅꯥꯕ ꯏꯆꯥꯅꯨꯄꯤꯅꯁꯦ ꯍꯧꯖꯤꯛ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯔꯦ ꯏꯆꯥꯅꯨꯄꯤ ꯂꯥꯛꯑꯀꯥꯟꯗ ꯀꯦꯝꯁꯤꯗ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯒꯤ ꯊꯥ ꯑꯃ ꯃꯈꯥꯏ ꯍꯤꯞꯄ ꯂꯩꯕꯅꯦ ꯀꯨꯏꯅ ꯍꯤꯞꯄ ꯂꯩꯕꯅꯦ ꯑꯗꯒꯤꯗꯤ ꯍꯦꯜꯊ ꯁꯦꯟꯇꯔꯒꯤ ꯗꯣꯛꯇꯔꯁꯤꯡ ꯂꯥꯛꯇꯅ ꯃꯈꯣꯏꯅ ꯆꯦꯛꯑꯞ ꯇꯧꯕꯤꯗꯅ ꯃꯈꯣꯏꯅ ꯍꯤꯗꯥꯛ ꯄꯤꯕꯤꯗꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯏꯝꯄ꯭ꯔꯨꯚ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯌꯥꯝ ꯀꯜꯂꯦ ꯍꯥꯟꯅꯒꯤ ꯃꯍꯧꯁꯥꯒꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯜꯂꯨꯕꯗꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯨꯀꯤꯁꯤꯡꯅ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯪꯉꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯣ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯕꯤꯔꯦꯟꯅ ꯁ꯭ꯇꯦꯞ ꯈꯔ ꯂꯧꯈꯠꯂꯨꯕꯒꯤꯗꯃꯛꯇ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯏꯌꯥꯔ ꯀꯟꯅꯕ ꯍꯣꯠꯅꯔꯨꯕ ꯑꯃꯗꯤ ꯄꯣꯄꯤ ꯊꯥꯕ ꯃꯨꯠꯊꯅꯕ ꯍꯣꯠꯅꯔꯨꯕꯗ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯤꯜ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯇꯥꯏꯅꯔꯤꯕ ꯍꯥꯏꯕ ꯀꯣꯏꯁꯟꯁꯤꯅ ꯑꯩꯅ ꯍꯪꯖꯔꯤꯕꯗꯤ ꯑꯗꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯅ ꯇ꯭ꯔꯥꯏꯕꯦꯜꯗ ꯍꯪꯉꯤ ꯀꯣꯏꯁꯟꯁꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯑꯌꯥꯝꯕꯗ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯁꯦ ꯃꯈꯣꯏꯒꯤ ꯃꯣꯠꯇ ꯁꯨꯝ ꯑꯌꯥꯝꯕ ꯂꯩꯔꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯔꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯕꯣꯔꯗꯔ ꯍꯤꯜ ꯑꯦꯔꯤꯌꯥꯗ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯂꯩꯕ ꯃꯤꯅ ꯆꯨꯔꯆꯥꯟꯄꯨꯔ ꯍꯤꯁꯇ꯭ꯔꯤ ꯈꯪꯒꯅꯤ ꯃꯣꯔꯦꯗ ꯂꯩꯕ ꯃꯤꯅ ꯃꯣꯔꯦ ꯍꯤꯁꯇ꯭ꯔꯤ ꯈꯪꯒꯅꯤ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯂꯩꯕ ꯏꯝꯐꯥꯜꯒꯤ ꯍꯤꯁꯇ꯭ꯔꯤ ꯈꯪꯒꯅꯤ ꯍꯥꯏꯕ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯂꯩꯔꯤꯕ ꯖꯤꯛꯁꯤꯅ ꯕꯣꯔꯗꯔ ꯂꯩꯔꯤꯕ ꯆꯤꯡꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯈꯪꯕꯤꯔꯝꯃꯒꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯂꯣꯏꯕ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕ ꯑꯃꯒ ꯑꯃꯒ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯂꯤꯗꯔꯁꯤꯞ ꯇꯥꯟꯅꯕꯗꯒꯤ ꯊꯣꯛꯂꯛꯄꯅꯦꯕ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯤꯁꯦ ꯑꯩꯅ ꯈꯪꯗꯦ ꯑꯩꯅ ꯄꯦꯟꯗ꯭ꯔꯗꯤ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯦ ꯁꯔꯀꯥꯔꯗ ꯇꯥꯏꯅꯕ ꯉꯝꯗꯕꯗꯤ ꯑꯩꯈꯣꯏꯗ ꯈꯜꯂꯀꯥꯟꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯌꯨꯅ ꯂꯩꯔꯤꯁꯦ ꯌꯨꯝ ꯃꯩ ꯊꯥꯗꯣꯔꯀꯥꯟꯗ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯁꯦꯟꯇꯔ ꯐꯣꯔꯁ ꯊꯥꯗꯒꯦꯔꯥ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯥꯗꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯗꯤꯄꯥꯔꯠꯃꯦꯟ SDO ꯁꯥꯏꯠꯇ DC ꯁꯥꯏꯠꯇ ꯊ꯭ꯔꯨ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯌꯨꯝꯁꯦ ꯃꯩ ꯊꯥꯗꯣꯛꯄꯤꯕ ꯃꯇꯨꯡꯗ
ꯑꯃꯨꯛꯇꯪꯗꯤ ꯁꯔꯚꯦ ꯇꯧꯍꯟꯕꯤꯕ ꯂꯩꯀꯥꯏ ꯂꯩꯀꯥꯏꯁꯦ ꯆꯨꯔꯆꯥꯟꯄꯨꯔ ꯑꯦꯔꯤꯌꯥꯁꯤꯡꯁꯦ ꯑꯩꯒꯤ ꯌꯨꯝ ꯈꯛꯇ ꯅꯠꯇꯅ ꯌꯨꯝ ꯊꯥꯗꯣꯛꯑ ꯃꯇꯨꯡꯗ ꯅꯨꯃꯤꯠ 5-6ꯅꯤꯁꯦ ꯇꯥꯡ 3ꯗ ꯃꯩ ꯊꯥꯔꯦ ꯇꯥꯡ 3ꯗ ꯑꯃꯨꯛꯇꯗ ꯃꯩ ꯊꯥꯔ ꯃꯇꯨꯡꯁꯤꯗ ꯂꯩꯀꯥꯏ ꯂꯩꯀꯥꯏꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯪꯁꯤꯟꯗꯕꯅꯤꯅ ꯌꯦꯡꯁꯤꯟꯗꯕꯅꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯁꯦ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯅ ꯍꯟꯖꯟ ꯃꯩ ꯊꯥꯔꯒ ꯕꯤꯜꯗꯤꯡꯁꯦ JCB ꯊꯨꯒꯥꯏꯔꯒ ꯂꯝꯁꯦ ꯄ꯭ꯂꯦꯟ ꯑꯣꯟꯊꯣꯛꯇꯅ ꯊꯝꯃꯤ ꯃꯁꯤꯒꯤ ꯇꯥꯂꯛꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯊꯕꯛꯁꯦ ꯈꯤꯇꯪ ꯂꯧꯈꯠꯄꯤꯔꯝꯃꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯥꯗꯕꯤꯔꯝꯃꯨ ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯇꯔ ꯐꯣꯔꯁ ꯊꯥꯗꯕꯤꯔꯝꯃꯨ ꯅꯠꯇ꯭ꯔꯒꯅ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯒꯤ SDO ꯈꯪꯗꯦ DC ꯆꯨꯔꯆꯥꯟꯄꯨꯔ DCꯗ ꯈꯪꯗꯦ ꯆꯨꯔꯆꯥꯟꯄꯨꯔ SDO ꯈꯪꯗꯦ ꯈꯤꯇꯪꯗꯤ ꯁ꯭ꯇꯦꯞ ꯂꯧꯈꯠꯄꯤꯔꯝꯃꯣꯕ ꯑꯗꯨꯇꯥꯔꯗꯤ ꯑꯩ ꯉꯁꯤ ꯊꯃꯣꯏꯗ ꯆꯥꯛꯏꯕꯁꯦ ꯀꯥ ꯍꯦꯟꯅ ꯆꯥꯛꯑꯝꯃꯣꯏꯕ ꯂꯟ ꯊꯨꯝ ꯃꯥꯡꯖꯍꯧꯔꯁꯨ ꯑꯩ ꯊꯋꯥꯏ ꯍꯤꯡꯍꯧꯔꯦ ꯏꯆꯥꯅꯨꯄꯤ ꯍꯤꯡꯍꯧꯔꯦ ꯐꯔꯦ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯁ꯭ꯇꯦꯞ ꯑꯝꯇ ꯂꯧꯈꯠꯄꯤꯗꯅ ꯑꯩꯈꯣꯏꯒꯤ CM ꯕꯤꯔꯦꯟꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯑꯅꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯑꯅꯤ ꯍꯟꯖꯤꯟꯕ ꯍꯧꯔꯦꯅ ꯀꯗꯥꯏꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯤꯒꯦꯕ ꯍꯧꯖꯤꯛꯁꯤꯕꯨ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯈꯨꯡꯒꯪ ꯉꯥꯛꯄꯗ ꯌꯨꯝ ꯉꯥꯛꯄꯗ ꯃꯇꯝ ꯆꯥꯅ ꯆꯥꯛ 이ꯁꯤꯡ ꯆꯥꯗꯒꯩ ꯃꯇꯝ ꯆꯥꯅ ꯇꯨꯝꯗꯒꯩ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄ ꯂꯥꯟꯊꯦꯡꯅꯔꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯦꯇꯦꯛꯁꯤ ꯅꯠꯇꯦ ꯃꯤꯅ ꯇꯧꯔꯛꯄ ꯑꯦꯇꯦꯛꯇ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯄ ꯈꯛꯇꯅꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯟꯖꯟꯗꯣꯏꯅꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯊꯦꯡꯅꯈꯤꯕ ꯑꯃ ꯂꯩ ꯑꯩ ꯏꯁꯥꯃꯛ ꯇ꯭ꯔꯥꯏꯕꯦꯜ ꯃꯔꯛꯇ ꯂꯩꯖꯔꯛꯄꯅꯤꯅ ꯍꯧꯈꯤꯕ 96-97ꯁꯤꯗ ꯄꯩꯇꯦ ꯀꯨꯀꯤ ꯂꯥꯟꯁꯤꯗ ꯆꯍꯤ 2 ꯈꯔꯦꯅ ꯑꯗꯨꯝ ꯂꯥꯟ ꯇꯧꯈꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯕꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯦꯇꯦꯛ ꯇꯧꯕꯅ ꯑꯗꯨꯝ ꯆꯍꯤ ꯀꯨꯏꯅ ꯆꯪꯒꯅꯤ ꯈꯜꯂꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯇꯧꯔꯤꯕ ꯂꯧꯈꯠꯂꯤꯕ ꯌꯥꯝꯅ ꯁ꯭ꯂꯣ ꯆꯠꯄ ꯁ꯭ꯇꯦꯞ ꯑꯦꯛꯁꯟ ꯑꯃꯗꯤ ꯁꯦꯟꯇꯔ ꯒꯣꯔꯃꯦꯟꯅ ꯇꯧꯔꯤꯕ ꯃꯤꯠꯌꯦꯡ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯒꯤ ꯃꯤꯠꯌꯦꯡꯁꯤꯅ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ ꯈꯟꯖꯗꯦ ꯌꯥꯔꯒꯗꯤ ꯁꯦꯟꯇꯔ ꯒꯣꯔꯃꯦꯟꯅ ꯑꯃꯗꯤ ꯁꯦꯟꯇꯔ ꯒꯣꯔꯃꯦꯟꯅ ꯃꯤꯆꯪ ꯃꯤꯈꯥꯏꯗꯅ ꯁ꯭ꯇꯦꯞ ꯂꯧꯈꯠꯄꯤꯕ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯊꯧꯅꯥ ꯐꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯐꯝ ꯃꯈꯣꯏꯅ ꯇꯦꯡꯒꯥꯔꯈ꯭ꯔꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯍꯟꯖꯤꯟꯕ ꯌꯥꯅꯕ ꯂꯩꯀꯥꯏ ꯑꯣꯏꯅ ꯄꯥꯟꯕ ꯌꯥꯅꯕ ꯏꯁꯥꯒꯤ ꯖꯥꯇꯤ ꯏꯁꯥꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨꯗ ꯍꯟꯖꯤꯟꯕ ꯄꯥꯝꯃꯤ ꯇꯁꯦꯡꯅ ꯑꯩꯅ ꯁꯔꯀꯥꯔ ꯁꯦꯟꯇꯔ ꯁꯔꯀꯥꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯗ ꯃꯁꯤ ꯋꯥꯐꯝꯁꯦ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯁꯥꯇ꯭ꯔ ꯁꯪꯁꯊꯥꯟ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯏꯕ ꯁꯥꯇ꯭ꯔ ꯁꯪꯁꯊꯥꯟꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯏꯕ CSOꯒꯤ ꯁꯪꯁꯊꯥꯟ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯂꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯥꯟꯗꯝ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯂꯤꯗꯔ ꯑꯣꯏꯗ꯭ꯔꯒꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯩ ꯃꯁꯤ ꯇꯧꯖꯍꯟꯅꯤꯡꯗꯦ ꯂꯤꯗꯔ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯔꯒꯗꯤ ꯊꯕꯛ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯃꯥꯅ ꯂꯤꯗꯔ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯣꯠ ꯆꯥꯟꯅꯗꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯄꯥꯟꯗꯝ ꯇꯥꯔꯒꯦꯠ ꯃꯥꯟꯅꯔꯤꯕꯅ ꯆꯞ ꯃꯥꯟꯅꯕ ꯈꯣꯡꯐꯝ ꯂꯦꯞꯃꯤꯟꯅꯔꯀꯥꯟꯗ ꯏꯔꯩꯕꯥꯛꯁꯦ ꯀꯟꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯑꯔꯥꯞꯄꯗ ꯏꯀꯧ ꯄꯥꯠꯇ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯀꯟꯍꯧꯗ꯭ꯔꯒꯗꯤ ꯁꯨꯝ ꯇꯛꯁꯜꯂꯛꯂꯒꯗꯤ ꯂꯥꯁꯇꯗꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃꯌꯨꯝ ꯈꯛꯇꯪ ꯂꯩꯔꯒ ꯌꯥꯒꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯅ ꯂꯥꯟ ꯊꯦꯡꯅꯔꯗꯨꯅ ꯆꯦꯜꯂꯛꯏꯕ ꯑꯋꯥꯕ ꯇꯥꯔꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯀꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯃꯨꯛꯇꯪ ꯆꯞ ꯃꯥꯟꯅꯅ ꯌꯨꯅꯤꯇꯤ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯀꯥꯟꯗ ꯂꯥꯟ ꯊꯦꯡꯅꯕ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯅꯤ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯁꯨ ꯃꯉꯥꯏ ꯑꯗꯒꯤ ꯁꯥꯇ꯭ꯔ ꯁꯪꯁꯊꯥꯟ ꯃꯉꯥꯏ ꯑꯇꯣꯞꯄ CSꯁꯨ ꯃꯉꯥꯏ ꯄꯨꯂꯞ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯟꯅꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯕ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯦ ꯏꯁꯥꯒꯤ ꯏꯔꯝꯗꯝꯗ ꯍꯟꯕ ꯌꯥꯅꯕ ꯑꯃꯨꯛꯇꯪ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯅꯤ नारेब नीला सिंह ती तोरबुंग बागरा Imang Limbi Terung Bangladesh Aina Chandramani Aina Naurem Chetan Maite aina phawi kaino to si moina lakpada yum si hoi mai thani moina chai haide ajuge pro changai moi karigumba ke mamade ki chal kaino doge sang chaluraga lili chalura matungda adagi mai ji tha dogi ekta popo thugarage ekta pai tha dogi moi mayam lai adu itomda ain khali sum kai mai to tu ji kan badita upai leite kula yaudabani na aduna kula yaudabani na moina tha ba horba khoi ma khatang yumda an thai an ma tha bita ai sum jengami adi moi mayam jeng bu ai ubudi olaro moi ma tor ko ya ai sa tho ga mu lot ai yum ji tha ba yeng ge ta bone
ꯑꯗꯨ ꯌꯦꯡꯕꯗꯨꯗ ꯑꯩꯒꯤ ꯌꯨꯝꯗꯤ ꯊꯥꯗꯤ ꯃꯈꯥ ꯊꯪꯕ ꯌꯨꯝꯁꯤ ꯊꯥꯔꯦ ꯑꯗꯨꯗꯒꯤ ꯑꯩꯒꯤꯁꯤ ꯊꯥꯕꯗꯨ ꯃꯁꯤ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯆꯠꯊꯣꯛꯑꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯆꯠꯊꯣꯛꯈ꯭ꯔꯒ ꯑꯩ ꯆꯠꯊꯣꯛꯈ꯭ꯔꯒ ꯃꯣꯏ ꯊꯥꯔꯦ ꯊꯥꯕꯁꯤ ꯂꯣꯏꯅ ꯌꯨꯝꯗꯨ ꯂꯣꯏꯅ ꯊꯥꯔꯦ ꯑꯩ ꯊꯥꯕꯁꯤ ꯑꯗꯨꯐꯥꯎꯗꯨꯗ ꯑꯩ ꯆꯠꯊꯣꯛꯑ ꯃꯃꯥꯡꯗ ꯂꯩ ꯃꯣꯏ ꯂꯣꯏꯅ ꯊꯥꯔꯦ ꯑꯗꯨꯒ ꯌꯨꯝ ꯈꯔ ꯊꯥꯔꯝꯗꯦ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯑꯗꯒꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯁꯤ ꯚꯥꯞ ꯃꯦꯟ ꯇꯥꯗꯅ ꯑꯩ ꯌꯨꯝꯗ ꯆꯪꯉꯛꯏ ꯌꯨꯝꯗ ꯆꯪꯉꯛ ꯌꯨꯝꯁꯤ ꯃꯩ ꯆꯥꯛꯑꯝꯃꯤ ꯌꯨꯝ ꯆꯥꯛꯑꯝꯕꯁꯤ ꯃꯩ ꯀꯜꯂꯦ ꯑꯗꯨꯗꯒꯤ ꯊꯅꯥ 3-4 ꯂꯥꯛꯑꯦ ꯑꯗꯨꯗ ꯊꯅꯥ 3-4 ꯂꯥꯛꯄꯁꯤꯅ ꯀꯔꯤ ꯍꯪꯉꯤ इसिंग लेत्रबा है लई इसिंग दा कइनोदा कइनोदा सेंटेक्स मनुंगदा अदगी कल्लगा मैदु मुथल्ले मुलगा चसी हाइमंदना मोइना को करीमता कोई तव ngamde चसी नोइ सिमाइना लौरुरो हाइदन थारकपनि हाइदन मोइना सिमाइना तवी सिमाइना तवद्र मोइना उरागा फाकोचाव इखाइगी केमदा थम्मे अदगी अदुनुमि अदुदा अदुन थबे अदगी अदुर लोयरे आई अदुदा मै चाबि हाइनिंगाय लेतनोगी सावनिंगबना अमुतन गाइबम खंगद्रे मोइगी मयाम खोइगी रिली चले हाउगी चिले चले बदु खंगदे मोइ मयाम लापदु खंगबि वानी लापदु हलकपनि रिली चलुबगे हलकपनि ता तोरबुंगदा खन्ना चैनो थोए ना हाय अदुदा मोइ मयाम चटपनि मयाम चलगा अदगी यौरुरगा तोरबुंग यौरुरगा अखोइजिदे हेक्ता मैजि थाबा होबनि अदुनि वारी यति सिनि खंगदे सरकारना सुकसु तौदे विद्यासनि दे माहाय अदे मियामना सुकसु तौदे नान सिदा अखोइ तोरबुंग फावसा इखाइदा गेट दु ब्लॉक तो स्कूल ब्लॉक तो ये तो अदु थुगाइने थुगाइदे अदुम तोए अदुन मसि कनाना तौदुना करिदरो ngамगन मसि मरु ओइना मसिदा ngамबसि कुकीगा अखोइगा सानरगा मदुदा यानगद्रा इन खले आई वखनदि अदुना त्रंदि मरमदि अखोइ लैबसु ngमय लमदुदा कुकीगा यानदि मोइना मुकाप के हरकने अखोइदा अखोइना सु कापुरनि मोइ हौराबदि अदुना वारिदु अदुनि खुलाई लेतबनि उपाय लेते आसिनि ता सरकारना करि तौबिदिनो कमाइतेनो अखोइ मजुको मफम कंते लाइंगबदि अखोइ सिदजि तंगाइ फदगि मोइना चंगदे वारि अखोइदि लाइनिंगदियाबा अखोइगा फामबुंद्र अखोइ मफम अदु चंगदे लाइनिंगि मदु अखोइगी वाखननि अदु मोइना सिदि लाइयु हाय अदुदि लाइनिंगदियाबा तंगाइ फदना अखोइगी जरा फनबा तौबियु हाय आई इसागी मिंग कोंथौजम हेमचंद्र सिंह कवे आइगी लाइफमसे थिंकांग 5 विलेज चुरचानपुर डिस्ट्रिक्ट तने मफम सिदा अखोइ लेरपुस आई इसामुक्सु हारिबु खुंगंग चुरचानपुर खुंगंग सिदा पोकपने अदुगा हारिबा मफम सिदा कोइना लेरकपसे अखोइगी फोर फादर हक्तगी पाइपु हक्तगी अदुम लेरे ngasideना अराउंड अबाउट 60 इयर्स की ममांगदगी लेराबने अखोइसु अदुदुम पोकपने अदुदुम चावरकपने अदो हारिबा हुजिकी थोइबा कांगलोपे इरांगसे सी थोकपो ममांगपोकसे अखोइ मफम सिदा अदुम लेयबा लाइबसे आई इसागी सेनफमदे चुरचानपुर बाजारदा दुकान फमगा लेजबने तांग अहुंगी इरांगसे हौद्रिगाय ममांगदा मयामसु दुम खंगबिरमनी खोइ ngसाइगी ओपन जिम दा सीएम ना इनोग्रेट तौनेना मै थाबो खोटपा तौबदो अदुदगी इरांगसे चुरचानपुर टाउन सिदा इरांगसे अदुम लैरबनेबा एप्रिल की तांग 19 सिदाने मोइना खोइ ngसाइगी तांग अहुंगी इरांग हौद्रिगायदा अखोइगी मैतैगी ओइबा अखोइगी याम लुरोबा सलाइ ट्रेड की फिराल अमा चिंदरगा मई थारंबा देगी लाइसंग थोगारामेन तौबसे अखोइगी हेक ममांगदनेबा अदुदगी खोइजे टेंस खितंग लैखरबनेबा अदुबो किदुदि खोइना पुलिस ता कंप्लेन तौरगा डिस्ट्रिक्ट एसपी दा हाइदना खोतन एसपी ने इन्वेस्टिगेट तौरगा मरा लेबसिंग फानि खोने न खोइजे ngainabनेबा अदुदि लाकानिदा खोइ ngसाइगी तांग हुंगी मोगे सॉलिडिटरी रैली से सी तौरे हाबिसे खोइसी याम कन्नसु खंगदेबा मीडिया दा खंग हाइदि मतमदुदा रैली अमा चटकने हाबिदि खंगे रैली से क्या पाक चावना करी थीम दा चटकदुना खोटकना हाबिसु या कन खंगद्रेबा होय रैली चटकन हाबि खंगबो मसु मोना लोकल पेपर दा करी दा हाबेजे हाइदि डेट 3 मे से टोटल शटडाउन तौगनी खोटकनी अदिगी एवरी हाउस होल्ड गी मी ममम थोगा खोइ समाइना रैली अमा चटकदबने हाबेगी इन्फॉर्मेशन से दुम खंगबा अदुगा रैली से कमाइना तौदोनो खोटोनो हाबेदी करी थीम दा चलिनो खोलो खंगदेबा खोइन अयुक्तदा बाजार दा ngak चलुबने रैली हौद्रिगाय ममांगसिदा बाजार चलोकानदा खोइसे ngसाइगी मोगी रैली गी हाइबा पुंगसे यौदरेनो खोइना युम थोरकोजिदा मोगी ट्राइबल नुपी नुपा मयाम से मोगी ब्लैक टी शर्ट
amamam litlaga ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯊꯥꯕ ꯇꯤ ꯁꯥꯔꯠ ꯑꯃ ꯂꯤꯠꯂꯒ ꯑꯗꯨꯝ ꯆꯠꯅꯈꯤꯑꯕ ꯁꯝꯇꯥꯏꯝꯁ ꯐꯤ ꯃꯌꯣꯝꯒ ꯄꯨꯕꯁꯨ ꯌꯥꯎꯏ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯔꯤꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯝꯕꯤꯗ ꯁꯨꯝ ꯎꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯔꯦꯂꯤꯁꯦ ꯆꯠꯂꯦ ꯔꯦꯂꯤꯁꯦ ꯆꯠꯂꯀꯥꯟꯁꯤꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯉꯁꯥꯏꯒꯤ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔꯒꯤ ꯁꯦꯟꯇꯤꯅꯔꯤ ꯒꯦꯠꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯩ ꯊꯥꯔꯝꯃꯦ ꯍꯥꯏꯕ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯉꯥꯛꯇꯪ ꯚꯥꯏꯔꯦꯜ ꯑꯣꯏꯔꯝꯃꯦꯕ ꯀꯅꯥꯅ ꯃꯩ ꯊꯥꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯃꯣꯏꯅꯗꯤ ꯉꯁꯥꯏꯒꯤ ꯃꯩꯇꯩꯅ ꯊꯥꯕꯅꯤ ꯍꯥꯏꯕꯒꯤ ꯕ꯭ꯂꯦꯝ ꯑꯃꯗꯤ ꯇꯧꯋꯦꯕ ꯕ꯭ꯂꯦꯝꯁꯤꯒꯤ ꯀꯩꯅꯣ ꯄ꯭ꯔꯨꯐ ꯑꯦꯟ ꯑꯦꯚꯤꯗꯦꯟꯁ ꯂꯩꯕꯗꯤ ꯅꯠꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯗꯩꯗꯤ ꯇꯣꯔꯕꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄꯨꯔꯒ ꯆꯨꯔꯆꯥꯟꯄꯨꯔꯒ ꯇꯥꯏꯅꯕ ꯇꯥꯎꯟ ꯑꯣꯏꯕꯅꯤꯅ ꯇꯣꯔꯕꯨꯡꯁꯤꯗ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯍꯥꯎ ꯔꯦꯂꯤ ꯍꯜꯂꯛꯑꯒ ꯃꯌꯥꯝ ꯇꯣꯔꯕꯨꯡꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯗꯣ ꯊꯣꯝꯖꯤꯜꯂꯒ ꯑꯗꯨꯗꯩꯗꯨꯗ ꯏꯁꯤꯡ ꯇꯦꯡꯀꯔ ꯊꯧꯕ ꯃꯩꯇꯩ ꯅꯨꯄꯥ ꯑꯃ ꯐꯨꯏꯌꯦꯅ ꯍꯥꯏꯌꯦꯕ ꯐꯨꯕꯁꯤꯗꯒꯤ ꯑꯗꯨꯋꯥꯏ ꯇꯣꯔꯕꯨꯡ ꯕꯖꯥꯔꯗ ꯗꯨꯀꯥꯟ ꯐꯝꯕ ꯃꯩꯇꯩꯁꯤꯡꯅ ꯊꯣꯛꯑꯒ ꯈꯥꯝꯃꯨꯕꯖꯥꯠꯅꯦꯕ ꯈꯥꯝꯃꯨꯕꯗꯨꯗꯒꯤ ꯑꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯏꯔꯥꯡꯁꯦ ꯑꯗꯨꯝ ꯈꯠꯅ ꯆꯩꯅꯕꯁꯦ ꯑꯗꯨꯝ ꯂꯥꯎꯅ ꯈꯣꯡꯅꯕꯁꯦ ꯇꯧꯔꯕꯖꯥꯠꯅꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗ ꯁꯨꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯨꯃꯥꯏꯅ ꯎꯏꯌꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯪ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯐꯨꯕꯗꯒꯤ ꯑꯩꯈꯣꯏꯅ ꯈꯥꯝꯃꯨꯕꯗꯒꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯃꯤ ꯃꯌꯥꯝꯁꯦ ꯁꯨꯝ DIꯗ ꯁꯛꯇꯤꯃꯥꯟꯗ ꯍꯣꯜꯂꯛꯄꯁꯦ ꯁꯨꯝ ꯂꯦꯞꯇ꯭ꯔꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯨ ꯁꯨꯝ ꯌꯥꯎꯔꯦꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯑꯍꯥꯟꯕꯗ ꯅꯨꯡ ꯂꯪꯅꯔꯝꯃꯤ ꯅꯨꯡꯒ ꯁꯨꯝ ꯊꯥꯅꯔꯝꯗꯩꯗꯤ ꯑꯩꯈꯣꯏ ꯁꯨم ꯈꯜꯂꯝꯃꯦꯕ ꯉꯁꯥꯏ ꯑꯩꯈꯣꯏꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯏꯅ ꯂꯩꯔꯛꯑꯕꯅꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯣꯏ ꯃꯔꯣꯟꯁꯨ ꯀꯩꯀꯩꯁꯨ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯩꯈꯣꯏ ꯁꯨꯝ ꯇꯤꯟꯅꯕ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯁꯨ ꯃꯌꯥꯝ ꯂꯩꯅ ꯑꯗꯨꯝ ꯈꯪꯉꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯁꯥꯏꯒꯤ 1997 ꯑꯗꯨꯋꯥꯏꯗ ꯀꯨꯀꯤ ꯄꯥꯏꯇꯦ ꯂꯥꯟ ꯇꯧꯈꯤꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯌꯥꯝ ꯀꯟꯕꯤꯈꯤꯑꯕ ꯃꯣꯏꯁꯦ ꯕꯣꯠ ꯀꯨꯀꯤꯁꯨ ꯄꯥꯏꯇꯦꯁꯨ ꯃꯥꯒꯤ ꯅꯛꯅꯕ ꯖꯒꯥꯗ ꯑꯩꯈꯣꯏꯅ ꯁꯦꯜꯇꯔ ꯄꯤꯕꯤꯗꯅ ꯆꯥꯅ ꯊꯛꯅꯕ ꯄꯤꯕꯤꯗꯅ ꯌꯥꯝ ꯀꯟꯅ ꯇꯧꯋꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯅ ꯂꯩꯕꯅꯤꯅ ꯍꯥꯏꯔꯤꯕ ꯏꯔꯥꯡꯗꯨꯗꯤ ꯈꯔ ꯉꯥꯎꯁꯤꯟꯅꯕ ꯈꯔꯅ ꯇꯧꯕ ꯑꯣꯏꯔꯝꯅꯤ ꯑꯗꯨꯝ ꯄꯨꯂꯤꯁꯅ ꯀꯩꯅ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯅꯦꯅ ꯂꯩꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯁꯨꯝ ꯅꯨꯡ ꯊꯥꯅꯔꯝꯕꯗꯒꯤ ꯁꯣꯔꯣꯛ ꯇꯤꯗꯤꯝꯁꯤꯗ ꯅꯨꯡ ꯊꯥꯅꯔꯝꯕꯅꯦꯕ ꯁꯣꯝꯗ ꯅꯨꯡ ꯊꯥꯀꯟ ꯀꯥꯟꯁꯤꯗ ꯇꯤꯗꯤꯝꯗꯒꯤ ꯈꯔ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯨꯝ 10ꯃꯨꯛꯇꯪ ꯇꯥꯕ ꯁ꯭ꯋꯥꯏꯁꯤꯗ ꯃꯣꯏ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯅꯦꯕ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯗꯩꯗꯤ ꯏꯔꯥꯡꯁꯦ ꯑꯗꯨꯝꯀꯟꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯁꯨ ꯌꯧꯔꯛꯑꯦ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯋꯥꯟ ꯇꯥꯏꯝꯗ ꯑꯦꯇꯦꯛ ꯇꯧꯋꯦ ꯃꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯩꯇꯩꯒꯤ ꯈꯨꯟꯁꯦ 13 ꯂꯩꯌꯦꯕ ꯈꯨꯟ ꯑꯆꯧꯕ ꯃꯆꯥ ꯄꯨꯟꯁꯤꯜꯂ 13 ꯁꯤ ꯖꯒꯥꯁꯦ ꯋꯥꯟ ꯇꯥꯏꯝꯗ ꯃꯤꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯒ ꯂꯥꯛꯄꯁꯦ ꯃꯤ 2,000-3,000 ꯍꯦꯛꯇ ꯕꯨꯜꯗꯣꯖꯔ ꯅꯣꯡꯃꯩ ꯀꯩꯀꯩ ꯄꯥꯏꯔꯒ ꯂꯥꯛꯄ ꯍꯧꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡ ꯄꯨꯡ 8:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯝꯕꯗꯒꯤ ꯁꯨꯃꯥꯏꯅ ꯂꯥꯎ ꯈꯣꯡ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯍꯦꯛꯇ ꯂꯩꯔꯝꯕ ꯑꯉꯥꯡꯒꯁꯦ ꯇꯞ ꯄꯥꯏꯈꯠꯂꯒ ꯃꯥꯒꯤ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤꯗ ꯁꯦꯐ ꯑꯣꯏꯕ ꯖꯒꯥꯗ ꯆꯪꯅꯔꯒ ꯑꯗꯨꯗꯤ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯌꯨꯝꯂꯛ ꯀꯩꯔꯣꯟꯅꯕ ꯄꯥꯎ ꯐꯥꯎꯅꯔꯒ ꯅꯣꯏꯅ ꯀꯗꯥꯏꯗ ꯂꯣꯜꯂꯤꯅꯣ ꯑꯩꯈꯣꯏꯅ ꯂꯧꯗ ꯂꯣꯜꯂꯦ ꯑꯩꯈꯣꯏꯅ ꯎꯀꯨꯗ ꯂꯣꯜꯂꯦ ꯇꯧꯔꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯊꯣꯡꯅꯔꯛꯑꯣ ꯃꯝꯃꯤꯉꯩꯗ ꯁꯨꯃꯥꯏꯅ ꯑꯥꯔꯃꯤ ꯒꯥꯔꯤ ꯐꯥꯔꯒ ꯑꯥꯔꯃꯤꯗ ꯇꯧꯔꯁꯦꯅ ꯑꯥꯔꯃꯤꯒꯤ ꯕꯁ ꯑꯃꯒ ꯇꯥꯇꯥ ꯑꯃꯒ ꯂꯥꯛꯑꯦ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯅꯝꯁꯤꯟꯅꯔꯒ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯥꯔꯃꯤꯒꯤ ꯀꯦꯝꯗ ꯂꯩꯔꯦ ꯑꯥꯔꯃꯤꯒꯤ ꯀꯦꯝꯗ ꯂꯩꯕ ꯃꯅꯨꯡꯁꯤꯁꯨ ꯌꯥꯝ ꯋꯥꯏꯑꯦ ꯋꯥꯕꯁꯦ ꯑꯩꯈꯣই ꯉꯁꯥꯏꯒꯤ ꯋꯥꯕꯁꯦ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯁ꯭ꯋꯥꯏ ꯏꯝꯐꯥꯜ ꯖꯒꯥꯗ ꯂꯩꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯀꯨꯀꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗ ꯏꯝꯐꯥꯜꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯦꯝꯁꯤꯡꯗ ꯂꯩꯌꯦꯅ ꯇꯥꯏ ꯃꯣꯏꯁꯨ ꯁꯦꯜꯇꯔ ꯂꯧꯋꯦꯅ ꯇꯥꯏ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯁꯤꯗ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗ ꯑꯗ ꯌꯥꯝ ꯋꯥꯏꯑꯦꯕ ꯋꯥꯕꯁꯦ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯂꯩꯔꯒꯁꯨ ꯃꯄꯥꯟꯗ ꯀꯨꯀꯤꯁꯤꯡꯅ ꯑꯗꯨ ꯃꯣꯏꯗ ꯆꯥꯛ ꯄꯤꯕ ꯌꯥꯔꯣꯏ ꯏꯁꯤꯡ ꯄꯤꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯇꯦꯡꯀꯔꯒꯥꯁꯦ ꯐꯥꯖꯤꯟꯗꯅ ꯑꯗꯒꯤ ꯏꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯂꯥꯛꯄ ꯇꯦꯡꯀꯔꯒꯥꯁꯦ ꯃꯣꯏꯅ ꯆꯪꯍꯟꯗꯕꯤ ꯏꯁꯤꯡꯒꯁꯦ ꯄꯤꯗꯕꯤ ꯑꯗꯨꯗꯨꯅ ꯍꯥꯟꯅ ꯃꯣꯏ ꯑꯥꯔꯃꯤꯗ ꯂꯩꯔꯝꯕ ꯏꯁꯤꯡ ꯈꯔꯗꯨꯅ ꯃꯌꯥꯝ ꯀꯣꯟꯅꯅꯕ ꯁꯤꯟꯕ ꯑꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯁꯜꯂꯛꯄ ꯆꯥꯛ ꯄꯤꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯑꯗꯩ ꯃꯣꯏ ꯅꯨꯡꯒ ꯂꯪꯁꯤꯜꯂꯛꯇꯅ ꯆꯥꯛ ꯄꯤꯖꯒꯅꯨ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯖꯅ ꯇꯣꯔꯆꯔ ꯇꯧꯔꯛꯑꯦ ꯃꯣꯏꯅ ꯖꯁ ꯃꯣꯏꯅ ꯂꯥꯏꯐ ꯑꯦꯇꯦꯝꯁꯨ ꯇꯧꯔꯛꯑꯦ ꯑꯗꯨꯗ ꯁꯤꯐꯥꯏꯁꯤꯡꯅ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯔꯒ ꯈꯣꯠꯂꯒ ꯈꯔ ꯇꯥꯟꯒꯥꯏꯕ ꯋꯥꯅꯦꯕ ꯏꯚꯟ ꯃꯣꯏ ꯀꯦꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯏꯅꯦ ꯅꯨꯡ ꯂꯪꯁꯤꯜꯂꯛꯏꯅꯦꯕ ꯁ꯭ꯋꯥꯏꯗꯗꯤ ꯇꯧꯔꯝꯃꯣꯏꯕ ꯃꯣꯏ ꯀ꯭ꯋꯥꯇꯔꯗꯒꯤ ꯀꯩꯗꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯦꯜꯂꯛꯑꯝꯃꯒ ꯃꯣꯏ ꯁꯤꯗ ꯂꯩꯕ ꯋꯥꯅꯦꯕ ꯑꯗꯨꯕꯨꯛꯀꯤ ꯌꯧꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯃꯣꯞꯁꯤꯡꯅ ꯑꯗꯨꯕꯨꯛꯀꯤ ꯌꯧꯅ ꯃꯣꯏꯒꯤ ꯂꯩꯕ ꯖꯒꯥꯗꯨꯗ ꯑꯃꯨꯛ ꯆꯪꯉꯒ ꯇꯥꯟꯅꯔꯒꯗꯤ ꯇꯧꯔꯝꯃꯣꯏ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯑꯗꯨ ꯌꯥꯝ ꯇꯧꯔꯛꯑꯦ ꯌꯥꯝ ꯋꯥꯏ ꯑꯗꯨꯗ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯑꯩꯈꯣꯏꯁꯦ ꯁꯤꯗꯩꯁꯤꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯅꯦ ꯑꯗꯨꯒ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯁꯤꯗꯩꯁꯤꯗ CRPꯒꯤ ꯒꯥꯔꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯁꯦ ꯃꯦꯒꯤ ꯇꯥꯡ 10ꯗ ꯁꯤꯒꯤ ꯎꯂꯧ ꯔꯤꯂꯤꯐ ꯀꯦꯝꯁꯤꯗ ꯌꯧꯖꯔꯛꯑꯦ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯁꯤ ꯌꯧꯔꯛꯑ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ
ꯌꯨꯝꯗꯤ ꯃꯩ ꯊꯥꯈ꯭ꯔꯦ ꯃꯣꯞꯇꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯐꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯃꯣꯞꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯑꯦꯁ ꯑꯦ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯑꯣꯏꯅ ꯏꯅꯤꯁꯤꯌꯦꯇꯤꯚ ꯈꯤꯇꯪ ꯂꯧꯔꯒ ꯑꯦꯗꯤꯁꯅꯦꯜ ꯐꯣꯔꯁ ꯊꯥꯗꯕꯅꯤ ꯈꯪꯗꯦ ꯑꯣꯔ ꯀꯔꯤꯅꯣ ꯇꯧꯔꯒ ꯅꯠꯇ꯭ꯔꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃ ꯄꯤꯔꯒ ꯂꯥꯛꯁꯜꯂꯝꯕ ꯌꯥꯕꯅꯦꯕ ꯖꯁ ꯃꯣꯞꯅꯦ ꯃꯣꯏꯁꯦ ꯃꯣꯞꯁꯦ ꯍꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔ ꯌꯥꯎꯔꯝꯅꯤ ꯑꯗꯨꯒ ꯑꯌꯥꯝꯕꯗꯤ ꯃꯤꯁꯦ ꯍꯦꯛꯇ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯗꯒꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯣꯞꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯔꯝꯕꯅꯦꯕ ꯃꯣꯞꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯃꯒꯗꯤ ꯁꯤ ꯌꯧꯅꯁꯨ ꯃꯥꯡ ꯇꯥꯛꯅꯔꯝꯃꯣꯏꯕ ꯑꯗꯣ ꯃꯣꯞꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯤꯅ ꯄꯨꯔꯥ ꯐ꯭ꯔꯤ ꯍꯦꯟꯗ ꯊꯥꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯨ ꯉꯥꯛꯄꯤꯗ꯭ꯔꯦ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯨ ꯉꯥꯛꯄꯤꯗ꯭ꯔꯦ ꯄꯨꯔꯥ ꯐ꯭ꯔꯤ ꯍꯦꯟꯗ ꯊꯥꯔꯦ ꯑꯗꯩꯗꯤ ꯌꯨꯝ ꯃꯩꯁꯦ ꯊꯥꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯌꯨꯝꯁꯦ ꯃꯩ ꯊꯥꯗ꯭ꯔꯤꯉꯩꯗ ꯄꯣꯠꯁꯨ ꯍꯥꯟꯅ ꯂꯨꯠ ꯇꯧꯋꯦ ꯃꯅ ꯏꯚꯟ ꯑꯩ ꯏꯁꯥꯃꯛꯀꯤ ꯌꯨꯝ ꯃꯩ ꯊꯥꯕꯁꯨ ꯑꯩꯅ ꯎꯔꯤꯅꯦ ꯑꯩꯅ ꯆꯦꯜꯂꯤꯕ ꯃꯐꯝꯁꯦ ꯈꯤꯇꯪ ꯑꯇꯣꯡꯕ ꯌꯨꯝ ꯑꯃꯗ ꯑꯣꯏꯌꯦꯕ ꯑꯗꯨꯗꯒꯤ ꯃꯊꯛꯇ ꯌꯦꯡꯉꯀꯥꯟꯁꯤꯗ ꯑꯗꯨꯝ ꯃꯣꯏꯁꯦ ꯍꯦꯛꯇ ꯕꯨꯜꯗꯣꯖꯔ JCB ꯌꯥꯎꯗꯅ ꯅꯣꯡꯃꯩ ꯄꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯅꯣꯡꯃꯩꯒꯁꯦ ꯑꯣꯄꯟꯗ ꯄꯥꯏꯔꯒ ꯃꯌꯥꯝ ꯂꯥꯎ ꯈꯣꯡ ꯂꯥꯛꯑꯒ ꯏꯁꯩꯒ ꯊꯥꯗꯅ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯣꯠꯁꯦ ꯂꯨꯠ ꯇꯧꯔꯒ ꯊꯥꯈ꯭ꯔꯦꯕ ꯄꯣꯠꯁꯦ ꯑꯗꯩꯗꯤ ꯈꯨꯟꯁꯤꯗ ꯂꯩꯍꯧꯔꯤꯕ ꯁꯥ ꯁꯟ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯃꯣꯏ ꯂꯣꯏ ꯌꯦꯟꯅ ꯊꯣꯛꯇꯅ ꯁꯟ 500ꯃꯨꯛꯀꯥꯁꯦ ꯃꯣꯏ ꯂꯣꯏ ꯍꯥꯠꯂ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯕꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛꯁꯦ ꯊꯥꯕ ꯌꯥꯕ ꯊꯥꯔ ꯃꯇꯨꯡꯗ ꯄꯨꯔꯥ ꯍꯥꯏꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯁ꯭ꯇꯦꯠ ꯐꯣꯔꯁꯅꯁꯨ ꯀꯔꯤꯝꯇ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯄꯤꯗ꯭ꯔꯕꯅꯤ나 ꯕꯨꯜꯗꯣꯖꯔ ꯇꯧꯔ ꯁꯤꯖꯤꯟꯅꯔꯒ ꯂꯣꯏ ꯇꯦꯝꯊꯣꯛꯈ꯭ꯔꯦ ꯂꯣꯏ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯦꯟ ꯔꯦꯀꯣꯔꯠ ꯂꯣꯏ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯟꯅ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯃꯩꯇꯩ ꯂꯩꯔꯝꯗꯦ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯒꯣꯚꯔꯟꯃꯦꯟꯠꯇ ꯍꯥꯏꯅꯤꯡꯉꯤꯁꯦ ꯒꯣꯚꯔꯟꯃꯦꯟꯠꯁꯦ ꯀꯔꯤ ꯇꯧ ꯂꯩꯔꯤꯁꯦ ꯐꯔꯦ ꯗꯦꯠ 3 ꯃꯦꯒꯤ ꯏꯟꯁꯤꯗꯦꯟꯁꯦ ꯊꯣꯛꯈ꯭ꯔꯦ ꯃꯣꯞꯁꯦ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯤ 4, 5, 6 ꯁ꯭ꯋꯥꯏꯁꯤꯗ ꯂꯥꯛꯁꯜꯂꯝꯕ ꯌꯥꯔꯝꯅꯦ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯝꯗꯅꯕ ꯉꯁꯥꯏꯒꯤ ꯐꯣꯔꯁ ꯊꯥꯖꯤꯜꯂꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯥꯖꯤꯟꯒꯦꯔꯥ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯥꯖꯤꯟꯒꯦꯔꯥ ꯂꯥꯛꯁꯜꯂꯝꯕ ꯌꯥꯔꯝꯕꯅꯦꯕ ꯂꯥꯛꯁꯟꯗ꯭ꯔꯕꯅꯤꯅ ꯐ꯭ꯔꯤ ꯍꯦꯟꯗ ꯊꯥꯔꯕꯅꯤꯅ ꯁ꯭ꯋꯥꯏꯗꯅ ꯑꯦꯛꯁꯟ ꯄꯪꯇꯧ ꯇꯧ ꯂꯩꯔꯦ ꯀꯩꯅꯣꯝ ꯉꯥꯡꯕꯩꯁꯨ ꯁꯦꯡꯇꯣꯛꯍꯟꯕꯤ ꯀꯩꯅꯣꯝ ꯉꯥꯡꯕꯩꯁꯨ ꯁꯦꯡꯇꯣꯛꯍꯟꯕꯤ ꯁ꯭ꯋꯥꯏꯗꯅ ꯐ꯭ꯔꯤ ꯁ꯭ꯋꯥꯏꯗꯅ ꯂꯣꯁꯦ ꯄꯨꯔꯥ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯑꯥꯗꯅ ꯐ꯭ꯔꯤ ꯊꯥꯔꯒ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯄ꯭ꯂꯦꯟ ꯑꯣꯟꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯤꯒꯤꯗꯤ ꯂꯤꯡꯖꯦꯜ ꯌꯥꯝ ꯃꯥꯟꯅꯩꯌꯦꯕ ꯄ꯭ꯔꯤ ꯄ꯭ꯂꯥꯟꯅꯤ ꯍꯣꯏ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯑꯣꯏꯔꯒꯁꯨ ꯐꯖꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯀꯌꯥꯃꯨꯛ ꯌꯥꯝ ꯇꯧꯒꯦꯕꯨ ꯐꯖꯅ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯈꯥꯏꯗꯣꯛꯇꯅ ꯅꯣꯏꯅ ꯁꯤ ꯇꯧꯕ ꯅꯣꯏꯅ ꯁꯤ ꯇꯧꯕ MLA ꯑꯩꯈꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯁꯤꯒꯤ ꯋꯥꯁꯦ ꯉꯥꯡꯕ CSOꯁꯤꯡꯅ ꯁꯤꯒꯤ ꯋꯥꯁꯦ ꯉꯥꯡꯕ ꯄꯕ꯭ꯂꯤꯛꯅ ꯁꯤꯒꯤ ꯋꯥꯁꯦ ꯉꯥꯡꯕ ꯑꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠ 60 ꯂꯩꯕꯁꯤꯗ ꯃꯣꯏ 10ꯁꯦ ꯈꯥꯏꯗꯣꯛꯈ꯭ꯔꯒ 50ꯁꯦ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯃꯣꯏ 10ꯅ ꯁꯤꯒꯤ ꯃꯤꯖꯣꯔꯥꯝꯗꯒꯤ ꯍꯦꯜꯞ ꯂꯧꯔꯒ ꯗꯥꯏꯔꯦꯛ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯕ ꯉꯝꯃꯤꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯇꯛꯁꯟꯈ꯭ꯔꯦ ꯑꯗꯨꯒꯤ BJPꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯇ ꯃꯦꯃꯣꯔꯦꯟꯗꯝ ꯊꯥꯈ꯭ꯔꯦ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯅꯤ ꯁꯨꯝ ꯇꯧ ꯂꯩꯔꯦꯕ ꯉꯁꯥꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯁꯦ ꯒꯣꯚꯔꯟꯃꯦꯟꯠ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯖꯁ ꯑꯉꯥꯡ ꯃꯆꯥ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯇꯥꯏꯞꯇ ꯂꯦꯚꯦꯜꯗ ꯌꯧꯁꯜꯂꯛꯑꯦꯕ ꯉꯁꯥꯏꯒꯤ ITLFꯅ ꯍꯥꯏꯕ ꯋꯥꯁꯤꯅ ꯍꯦꯟꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯂꯧꯁꯜꯂꯛꯑꯦꯕ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ CM ꯑꯃ ꯂꯩꯔꯝꯅꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ CM ꯑꯃꯒꯤ ꯋꯥꯁꯦ CM ꯑꯃꯒꯤ ꯋꯥꯁꯤꯕꯨꯗꯤ ITLFꯀꯤ ꯋꯥꯅ ꯍꯦꯟꯅ ꯆꯥꯎꯕꯒꯤ ꯇꯥꯏꯞꯇ ꯂꯧꯁꯜꯂꯛꯑꯦꯕ ꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯦꯟꯇꯔꯗ ꯂꯣꯕꯤ ꯇꯧꯕ ꯍꯩꯇꯕ ꯀꯃꯥꯏꯅ ꯃꯤꯅ ꯄꯨꯊꯣꯔꯛꯏꯕ ꯐꯦꯛ ꯄ꯭ꯔꯣꯄꯥꯒꯟꯗꯥ ꯃꯌꯥꯝ ꯐꯦꯛ ꯅ꯭ꯌꯨꯁ ꯃꯌꯥꯝꯁꯤ ꯀꯛꯊꯠꯄ ꯉꯝꯗꯦꯕ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ISTVꯗ ꯅꯠꯇ꯭ꯔꯒ ꯂꯣꯀꯦꯜ ꯃꯦꯗꯤꯌꯥꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯅꯤ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯥꯖꯤꯜꯂꯅꯤ ꯆꯥꯅ ꯊꯛꯅꯕ ꯔꯤꯂꯤꯐꯀꯤ ꯌꯦꯡꯉ ꯑꯗꯨꯝ ꯇꯧ ꯂꯩꯔꯦꯕ ꯑꯩ ꯁꯤꯗ ꯆꯠꯂꯒ ꯑꯩꯁꯦ CM ꯑꯃꯅꯤ ꯑꯩ ꯁꯤ ꯌꯥꯗꯗꯤ ꯑꯩꯒꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇꯗꯤ ꯑꯩ ꯁꯤꯐꯧ ꯇꯧꯒꯅꯤ ꯑꯩ ꯁꯤ ꯌꯥꯗꯗꯤ ꯑꯩ ꯁꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯕ ꯉꯝꯗꯦꯕ ꯖꯤꯗ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯁꯣꯝꯗ ꯉꯔꯥꯡ ꯅꯍꯥꯟ ꯑꯦꯄ꯭ꯔꯤꯜꯗ ꯐꯣꯝ ꯇꯧꯈꯤꯕꯅꯦ ITLFꯁꯦ ꯑꯦꯄ꯭ꯔꯤꯜꯗ ꯐꯣꯝ ꯇꯧꯈꯤꯕ ITLFꯁꯤ ꯉꯥꯡꯕꯁꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯦ ꯀꯩꯅꯣ ꯀꯥꯟꯗ ꯃꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯗꯨꯅ ꯇꯧꯔꯒ ꯐꯖꯅ ꯂꯥꯏꯟꯗꯣ ꯁꯦꯝꯃꯒ ꯃꯣꯏ 10 ꯈꯛꯇꯪ ꯑꯣꯏꯔꯁꯨ 50ꯗꯤ ꯃꯣꯏꯅ ꯍꯦꯟꯅ ꯀꯟꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯄ꯭ꯂꯥꯅꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯇꯧꯈ꯭ꯔꯕꯅꯤ ꯁꯤꯒꯤ ꯄ꯭ꯂꯥꯅꯤꯡꯁꯦ ꯍꯣꯏ ꯃꯣꯏꯗꯤ ꯍꯥꯟꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟꯅꯤ ꯐꯔꯦ ꯑꯩꯈꯣꯏ ꯀꯩꯝ ꯈꯪꯍꯧꯗ꯭ꯔꯦ ꯖꯁ ꯑꯩꯈꯣꯏꯗꯤ ꯁꯤ ꯋꯦꯛꯑꯞ ꯀꯣꯜꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯊꯥ 4 ꯍꯦꯟꯖꯜꯂꯛꯑꯕꯅꯤꯅ ꯀꯩꯅꯣꯝꯗꯤ ꯇꯧꯕ ꯌꯥꯔꯦꯕ ꯍꯥꯏꯕꯗꯤ CSOꯁꯤꯡꯒ ꯄꯨꯟꯁꯤꯜꯂꯒ ꯇꯧꯒꯦꯔꯥ ꯑꯣ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯦꯡꯅꯒꯦꯔꯥ ꯐꯖꯅ ꯍꯥꯏꯕꯁꯦ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯗꯅ ꯁꯨم ꯇꯧꯕ ꯁ꯭ꯋꯥꯏꯗꯅ ꯑꯦꯛꯁꯟ ꯄꯪꯇꯧ ꯇꯧꯕ ꯑꯥꯗꯅ ꯐ꯭ꯔꯤ ꯍꯦꯟ ꯊꯥꯕ ITLFꯅ ꯇꯧꯅꯤꯡ ꯇꯧ ꯂꯩꯕ ꯃꯣꯏꯅ ꯉꯥꯡꯅꯤꯡ ꯉꯥꯡ ꯂꯩꯕ ꯌꯥꯝ ꯄꯦꯟꯅꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯅꯍꯥꯟꯅ ꯂꯣꯏꯁꯤꯟꯕ ꯌꯥꯔꯝꯃꯕꯅꯤ ꯏꯔꯥꯡꯁꯦ ꯃꯣꯏꯅ ꯊꯋꯥꯏ ꯌꯥꯎꯔꯝꯃꯒꯗꯤ ꯁꯤꯒꯤ ꯏꯔꯥꯡꯁꯤ ꯀꯔꯤꯅꯣ ꯁꯤꯒꯤ ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯗ ꯀꯔꯤꯅꯣ ꯁꯥꯟꯅꯔꯤꯁꯦ ꯈꯪꯗ꯭ꯔꯦꯕ ꯑꯩꯒꯤ ꯃꯤꯡ ꯑꯍꯣꯡꯊꯪꯕꯝ ꯖꯤꯇꯦꯟ ꯑꯩꯍꯥꯛ ꯐꯣꯏꯖꯤꯡ ꯃꯈꯥꯗꯒꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯥꯏ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯒꯤ ꯀꯣꯟꯚꯦꯅꯔ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯩꯒꯤ ꯃꯤꯡ ꯗꯤꯂꯤꯞ ꯀꯨꯃꯥꯔ ꯇꯣꯡꯕ꯭ꯔꯝ ꯑꯗꯨꯒ
ꯑꯩꯒꯤ ꯂꯩꯐꯝꯅ ꯎꯂꯧ ꯃꯈꯥ ꯑꯗꯨꯒ ꯔꯤꯂꯤꯞ ꯀꯦꯝꯞꯁꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯩꯈꯣꯏꯁꯤ ꯃꯦꯒꯤ ꯗꯦꯠ 10ꯗꯒꯤ ꯍꯧꯖꯈꯤꯕꯅꯤ ꯆꯥꯎꯔꯥꯛꯅ ꯁꯤꯗ ꯃꯤ ꯀꯌꯥꯃꯨꯛꯇꯤ ꯂꯩ ꯍꯧꯖꯤꯛꯇ ꯂꯩꯔꯤꯁꯤ 191 ꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯀꯩꯀꯩ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯃꯔꯨꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯈꯨꯒꯥ ꯇꯝꯄꯥꯛ ꯊꯦꯡꯈꯥꯡꯐꯥꯏ ꯊꯦꯡꯒ꯭ꯔꯥ ꯂꯩꯔꯛ ꯑꯗꯨꯒ ꯕꯤꯁꯦꯟꯄꯨꯔꯒꯤꯅ ꯇꯣꯔꯕꯨꯡ ꯕꯪꯂꯥ ꯁꯤꯒꯤ ꯖꯒꯥꯁꯤꯡꯁꯤꯗꯒꯤ ꯑꯌꯥꯝꯕ ꯑꯣꯏ ꯑꯗꯣ ꯃꯈꯣꯏꯁꯦ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯥꯛꯏꯁꯦ ꯌꯨꯝꯗ ꯂꯩꯔꯤꯕ ꯀꯝꯐꯣꯔꯠ ꯑꯣꯏꯕꯗꯨꯃꯛꯇꯤ ꯀꯅꯥꯁꯨ ꯐꯪꯅꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗꯕ ꯕꯦꯁꯤꯛ ꯅꯤꯠ ꯈꯔꯗꯤ ꯃꯣꯏꯗ ꯐꯪꯍꯟꯅꯕ ꯍꯣꯠꯅꯩꯅꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯌꯥꯝꯅ ꯁꯄꯣꯔꯠ ꯗꯔꯀꯥꯔ ꯇꯥꯏ ꯃꯁꯤ ꯀꯥꯏꯗꯒꯤ ꯀꯃꯥꯏꯅ ꯀꯅꯥꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯇꯧꯕꯒꯦ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯍꯧꯗꯣꯛꯄ ꯃꯇꯝꯗꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤꯡꯗꯒꯤ CSOꯁꯤꯡ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯤꯕꯗꯨꯅ ꯑꯩꯈꯣꯏ ꯀꯦꯝꯞꯁꯤ ꯌꯥꯝ ꯂꯥꯏꯅ ꯆꯂꯥꯏꯕꯗ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯊꯥ 2-3 ꯐꯥꯖꯤꯜꯂꯛꯄ ꯃꯇꯝꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯍꯣꯏ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯍꯋꯥꯏ ꯊꯥꯎ ꯊꯨꯝ ꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅ 10 days ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯐꯥꯎꯗꯤ ꯄꯤꯕꯤꯔꯤ ꯑꯗꯨꯒ ꯑꯗꯨ ꯈꯛꯇꯅꯗꯤ ꯑꯩꯈꯣꯏ ꯀꯦꯝꯞꯁꯤ ꯆꯂꯥꯏꯕ ꯌꯥꯗꯕꯅꯤꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯝꯕꯣꯜ ꯀꯦꯟꯗ꯭ꯔꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ MLA ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ TS ꯕꯁꯟꯇꯀꯨꯃꯥꯔ ꯃꯍꯥꯛꯅꯁꯨ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗꯅꯤ ꯍꯥꯏꯔꯤꯕ ꯔꯤꯂꯤꯞ ꯀꯦꯝꯞꯁꯤ ꯑꯩꯈꯣꯏꯅ ꯍꯥꯡꯖꯈꯤꯕꯁꯨ ꯃꯥꯒꯤ ꯆꯤꯌꯔꯃꯦꯟꯁꯤꯞ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯄꯤꯁ ꯀꯃꯤꯇꯤ ꯅꯝꯕꯣꯜ AC ꯍꯥꯏꯗꯅ ꯑꯃ ꯁꯦꯝꯖꯔꯒ ꯍꯥꯏꯔꯤꯕ ꯄꯤꯁ ꯀꯃꯤꯇꯤꯁꯤꯅ ꯀꯩꯅꯣꯁꯤ ꯆꯂꯥꯏꯖꯕꯅꯤ ꯀꯦꯝꯞꯁꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯣꯔꯇꯦꯖ ꯂꯩꯔꯛꯄ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯔꯤꯁꯤ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄ ꯁꯨꯡꯂꯩ ꯂꯩꯍꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯅꯅꯕ ꯆꯥꯅꯅꯕ ꯊꯛꯅꯅꯕ ꯄꯤꯔꯒꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯜꯂꯝꯒꯗꯕ ꯋꯥꯈꯜ ꯃꯈꯣꯏ ꯁꯨꯡꯄꯣꯠ ꯄꯣꯊꯥꯕ ꯌꯥꯔꯝꯃꯣꯏ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯁꯦ ꯌꯥꯔꯤꯉꯩ ꯂꯩꯍꯟꯗꯅꯕ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯇꯝꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯅ ꯃꯦꯅꯦꯖ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯑꯣꯐ ꯂꯤꯚꯤꯡꯒꯤ ꯇꯤꯝ ꯑꯃ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯑꯗꯨꯒꯤ ꯁꯦꯁꯟ ꯑꯃ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯈ꯭ꯔꯦ ꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯁꯤꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅꯕ ꯗꯣꯛꯇꯔ ꯂꯦꯅꯤꯟ ꯂꯥꯛꯄꯤꯗꯅ ꯃꯌꯥꯝꯁꯦ ꯇꯥꯟꯅꯕꯤꯔꯦ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯁꯤꯒꯤ ꯀꯝꯄꯥꯎꯟꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯗꯣꯛꯇꯔꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯑꯅꯥ ꯑꯌꯦꯛꯀꯤ ꯄꯨꯡ 24 ꯆꯨꯞꯅ ꯊꯕꯛ ꯇꯧꯕꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡꯃꯛꯇꯤ ꯌꯥꯝ ꯀꯟꯅ ꯀꯩꯅꯣꯃꯛ ꯐꯍꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯈꯔ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯅ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯖꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯁꯥꯏ ꯀꯝꯄ꯭ꯂꯦꯛꯁꯅ ꯀꯔꯤ ꯐꯦꯁꯤꯂꯤꯇꯤꯗꯤ ꯃꯣꯏꯗ ꯄꯤꯕꯤꯕꯒꯦ ꯄ꯭ꯂꯦꯌꯥꯔ ꯑꯃꯗ ꯄꯤꯔꯤꯕ ꯐꯦꯁꯤꯂꯤꯇꯤꯁꯤ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯇꯨꯝꯐꯝꯁꯦ ꯌꯥꯝ ꯐꯖꯅ ꯂꯩꯔꯝꯕꯅꯤꯅ ꯁꯤꯒꯤ ꯏꯁꯇ꯭ꯔꯛꯆꯔꯁꯤ ꯂꯩꯔꯝꯕꯁꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯔꯤꯂꯤꯞ ꯀꯦꯝꯞꯁꯤꯒꯤ ꯏꯟꯃꯦꯠꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯉꯁꯥꯏꯒꯤ ꯔꯨꯝ ꯈꯤꯇꯪ ꯁꯤꯌꯔ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤꯅ ꯐ꯭ꯂꯣꯔ ꯑꯃ ꯑꯣꯏꯍꯟꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯐ꯭ꯂꯣꯔ 2 ꯂꯧꯖꯔꯀꯥꯟꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯐꯪꯍꯜꯂꯤꯕ ꯉꯁꯥꯏꯒꯤ ꯇꯨꯝꯅꯅꯕ ꯆꯥꯅꯅꯕ ꯑꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯏꯟꯃꯦꯠꯁꯤꯡꯁꯤꯗ ꯐꯪꯍꯟꯖꯩ ꯑꯗꯨꯒ ꯉꯁꯥꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒ ꯃꯔꯤ ꯂꯩꯅꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯉꯥꯏꯍꯥꯛꯁꯨ ꯏꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯅꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯛꯅꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯥꯔꯇꯤꯁꯁꯤꯡ ꯑꯗꯨꯒ ꯑꯐꯥꯎꯕ ꯁꯤꯡꯒꯔꯁꯤꯡ ꯉꯥꯏꯍꯥꯛ ꯃꯣꯏꯒꯤ ꯚꯤꯖꯤꯠ ꯇꯧꯍꯜꯂꯀꯥꯟꯗ ꯃꯈꯣꯏꯒ ꯏꯟꯃꯦꯠꯁꯤꯡꯁꯤꯒ ꯂꯣꯏꯅꯍꯜꯂꯒ ꯉꯥꯏꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯅꯕ ꯄꯣꯊꯥꯍꯟꯕꯒꯤ ꯊꯕꯛꯁꯤꯡꯁꯨ ꯇꯧꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯝ ꯔꯤꯂꯤꯞ ꯀꯦꯝꯞꯁꯤꯗ ꯁꯨꯝ ꯐꯥꯖꯤꯜꯂ ꯄꯨꯟꯁꯤꯜꯂꯒ ꯃꯈꯣꯏꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯂꯤꯚꯤꯡꯒꯤ ꯀꯩꯅꯣꯁꯤꯗꯤ ꯑꯋꯥꯠꯄ ꯂꯩꯔꯛꯀꯗꯧꯕꯅꯤ나 ꯃꯈꯣꯏꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯄꯤꯕ ꯌꯥꯅꯅꯕ ꯃꯣꯏ ꯋꯦꯖꯦꯁ ꯅꯣꯡꯃꯗ ꯈꯔ ꯐꯪꯕ ꯌꯥꯅꯅꯕ ꯍꯥꯏꯗꯅ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁꯞꯄ꯭ꯂꯥꯏꯌꯔꯁꯤꯡꯁꯤꯒꯤ ꯃꯣꯏꯒꯤ ꯊꯕꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯏꯁꯤꯡꯁꯤ ꯌꯥꯎꯍꯟꯕ ꯌꯥꯅꯅꯕ ꯍꯣꯠꯅꯔꯒ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛꯇꯤ 90%ꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯁꯤ ꯑꯩꯈꯣꯏꯅ ꯖꯣꯕ ꯐꯪꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯁꯤꯗꯒꯤꯅ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗꯒꯤ ꯍꯥꯏꯔꯤꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯁꯤ ꯂꯣꯏ ꯐꯪꯍꯟꯗꯅ ꯃꯣꯏꯁꯤ ꯊꯥ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ 20-30,000ꯗꯤ ꯃꯣꯏꯁꯤ ꯑꯥꯔꯟ ꯇꯧꯕ ꯉꯝꯍꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯉꯝꯖꯔꯦ ꯍꯥꯏꯕ ꯇꯥꯔꯦ
ꯑꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤꯗꯣ ꯑꯩꯈꯣꯏꯅ ꯄꯤꯖꯕ ꯑꯁꯨꯝꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯝꯅꯤ ꯍꯥꯏꯕ ꯇꯥꯏꯀꯣ ꯊꯥꯒꯠꯆꯔꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯂꯥꯟꯖꯅꯔꯛꯂꯤꯕ ꯅꯨꯡꯁꯤꯔꯕ ꯏꯔꯝꯗꯝꯁꯤꯒꯤ ꯏꯕꯨꯡ ꯏꯄꯥ ꯏꯄꯥ ꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯇ ꯑꯆꯧꯕ ꯁꯄꯣꯔꯠ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯍꯛꯆꯥꯡꯁꯨ ꯆꯥꯎꯈꯠꯅꯕ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯥꯏꯁꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯒꯦ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯝꯂꯥ ꯍꯨꯏꯗ꯭ꯔꯣꯝꯅ ꯈꯨꯔꯨꯝꯖꯩ